ꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ꯫ ꯀꯩꯒꯨꯝꯕ ꯈꯔꯗꯪ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯄꯔꯁꯟ ꯕꯦꯇ꯭ꯔꯤ ꯂꯦꯐ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯂꯥꯏꯚꯁꯤ ꯆꯪꯕꯤꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ꯫ ꯃꯌꯥꯝ ꯊꯦꯡꯗꯤ ꯊꯦꯡꯉꯦꯀꯣ, ꯃꯇꯝꯁꯦ ꯄꯨꯡ 9 ꯍꯦꯟꯖꯜꯂꯛꯑꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯃꯔꯝꯅ ꯂꯥꯏꯚꯁꯤ ꯊꯥꯖꯔꯛꯄꯅꯤ꯫ ꯃꯌꯥꯝ ꯌꯥꯝ ꯁꯥꯡꯅ ꯊꯥꯖꯔꯣꯏꯒꯦ꯫ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯒꯨꯗ ꯏꯚꯤꯅꯤꯡ, ꯑꯐꯕ ꯅꯨꯃꯤꯠꯀꯤ ꯑꯐꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯤꯌꯨ꯫ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯃꯔꯝꯅ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯊꯥꯖꯔꯛꯄꯅꯤ꯫ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯑꯁꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯂꯥꯟ ꯁꯣꯛꯅꯕ ꯃꯐꯝ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯃꯌꯥꯝ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯑꯃꯅ, ꯃꯤꯁꯛ ꯑꯃꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯇꯧꯔꯒ ꯅꯨꯄꯥ ꯑꯃ ꯂꯩ, ꯃꯍꯥꯛ ꯑꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯐꯦꯃꯤꯂꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ, ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯣꯖꯥꯗꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏ, ꯑꯃꯁꯨꯡ ꯑꯩꯒ ꯑꯣꯖꯥꯗꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯔꯕꯅꯤ ꯃꯌꯥꯝ꯫ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯉꯥꯡ 3 ꯄꯣꯛꯄ, ꯃꯍꯥꯛ ꯑꯁꯦ ꯅꯨꯄꯥ 2 ꯅꯨꯄꯤ 1, ꯑꯗꯨꯒ ꯃꯈꯣꯏ ꯂꯣꯏꯅ ꯕꯥꯞꯇꯥꯏꯖ ꯇꯧꯔꯕ ꯃꯈꯣꯏ ꯐꯦꯃꯤꯂꯤꯁꯦ꯫ ꯑꯣꯖꯥꯗꯨꯅꯦ, ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯦ, ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯆꯥ 3ꯗꯣ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ 2 ꯅꯨꯄꯤ 1 ꯀꯣ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ, ꯏꯁꯣꯔ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ, ꯑꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗꯕꯤ ꯅꯨꯄꯤ ꯂꯧꯔꯛꯄ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏ ꯂꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯅꯤꯡꯍꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯃꯄꯥ ꯑꯗꯣ ꯃꯌꯥꯝ, ꯃꯍꯥꯛ ꯑꯁꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒ ꯊꯕꯛ ꯁꯨꯗꯨꯅ ꯃꯈꯣꯏꯅ ꯌꯨꯝ ꯄꯨꯗꯨꯅ ꯃꯈꯣꯏ ꯍꯣꯠꯅꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯃꯌꯥꯝ ꯃꯥꯒꯤ ꯈꯣꯡꯕꯤꯁꯦ ꯀꯛꯇꯕ ꯌꯥꯗꯕ ꯑꯣꯏꯅ ꯀꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯨꯔꯦꯟꯗꯒꯤ ꯂꯩꯉꯣꯏꯁꯦ ꯀꯣꯠꯂꯒ, ꯂꯩꯉꯣꯏ ꯄꯦꯛꯑꯒ ꯃꯈꯣꯏ ꯆꯥꯖꯕꯀꯣ꯫ ꯑꯗꯨ ꯂꯩꯉꯣꯏ ꯄꯦꯛꯄꯗꯨꯁꯨ ꯃꯌꯥꯝ ꯑꯥꯔꯃꯤꯁꯤꯡꯅ ꯇꯥꯟꯈꯠꯂꯛꯏ ꯍꯥꯏꯗꯨꯅ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯃꯥꯒꯤ ꯈꯣꯡꯕꯤ ꯀꯛꯈꯤꯕꯗꯣ ꯃꯌꯥꯝ ꯑꯗꯨ ꯗꯥꯛꯇꯔꯗ ꯇꯣꯏꯅ ꯆꯦꯛꯑꯞ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯛꯑꯞ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯣꯖꯥꯅ ꯀꯟꯕꯤꯌꯨ, ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ꯫ ꯑꯁꯦ ꯇꯥꯖꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯆꯍꯤ 2026ꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯃꯌꯥꯝ ꯄꯥꯡꯗ꯭ꯔꯤ꯫ ꯑꯗꯨꯅ ꯉꯔꯥꯡꯁꯦ ꯑꯩꯅ ꯋꯥꯄꯥꯎ ꯑꯃꯁꯨ ꯁꯦꯝꯖꯈꯤꯕꯅꯤ ꯃꯌꯥꯝ꯫ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯇꯦꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ꯫ ꯃꯇꯦꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯑꯩꯅ ꯈꯟꯖꯔꯝꯕ ꯑꯣꯖꯥꯗꯨꯗ ꯂꯨꯄꯥ 10,000 ꯃꯨꯛꯇꯪ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯕꯁꯦ ꯂꯨꯄꯥ 3,000 ꯐꯥꯎꯕ ꯁꯨꯗꯅ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯟꯗꯤꯁꯟꯁꯤꯁꯨ ꯑꯗꯨ ꯌꯥꯝꯅ, ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯂꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯃꯔꯥꯡ ꯀꯥꯏꯗꯕ, ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ
ꯊꯕꯛꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯦꯂꯔꯤꯁꯦ ꯑꯩꯈꯣꯏ ꯄꯄꯥꯅ ꯅꯣꯝꯃꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ 2022ꯒꯤ ꯑꯥꯒꯁ ꯊꯥꯗꯒꯤ ꯑꯩꯒꯤ ꯁꯦꯂꯔꯤꯁꯦ ꯁꯥꯕ ꯍꯧꯕꯅꯤ ꯃꯌꯥꯝ. ꯑꯗꯣ ꯃꯊꯪꯒꯤ ꯊꯥꯒꯨꯝꯕꯗ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒ ꯄꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯥꯏꯔꯛꯏꯀꯣ ꯃꯌꯥꯝ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗꯁꯨ ꯀꯟꯗꯤꯁꯟꯁꯦ ꯃꯌꯥꯝ ꯈꯔ ꯃꯑꯣꯡ ꯆꯥꯗꯕꯒꯤ ꯀꯟꯗꯤꯁꯟ ꯑꯣꯏꯅ ꯑꯣꯏ. ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯣꯖꯥꯗꯨꯗ ꯃꯌꯥꯝ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯕꯁꯦ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯇꯨꯔꯦꯟꯗꯒꯤ ꯂꯩꯉꯣꯏ ꯀꯣꯠꯂꯒ ꯀꯩꯅꯣ ꯇꯧꯕ, ꯑꯗꯨꯁꯨ ꯑꯥꯔꯃꯤꯅ ꯇꯥꯟꯈꯠꯂꯛꯄ ꯌꯥꯎꯕ, ꯑꯗꯨꯒꯤ ꯑꯣꯖꯥꯗꯨꯅ ꯊꯕꯛ ꯁꯨꯖꯔꯝꯕꯗꯨꯁꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯈꯣꯡꯕꯤ ꯀꯛꯈꯤꯕꯒꯤ ꯃꯔꯝꯅ, ꯅꯥꯕꯒꯤ ꯃꯔꯝꯅ, ꯁꯨꯕ ꯉꯝꯃꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯌꯦꯡꯕꯒꯤ ꯆꯦꯛꯑꯞ ꯆꯠꯄꯒꯤ ꯐꯥꯎ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯛꯄꯅꯤ ꯃꯌꯥꯝ. ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥꯗꯨꯅ ꯀꯞꯄꯒꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯣꯖꯥꯗꯨꯗ ꯄꯥꯡꯖꯅꯤꯡꯉꯤꯕ ꯃꯇꯦꯡ ꯑꯗꯣ ꯄꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯐꯦꯃꯤꯂꯤꯅꯤ. ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯅ ꯊꯥꯖꯔꯤꯕ ꯂꯥꯏꯐꯁꯦ, ꯂꯥꯏꯐꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜ, ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯔꯒꯗꯤ, ꯑꯩꯈꯣই ꯃꯌꯥꯝꯅ ꯃꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯕꯛ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯕꯛꯅꯤ ꯍꯥꯏꯅ, ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣই ꯃꯌꯥꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯉꯝꯒꯗꯕꯅꯤ ꯃꯌꯥꯝ. ꯑꯩꯅ ꯈꯟꯖꯔꯝꯕꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ, ꯂꯩꯉꯣꯏ ꯀꯣꯠꯄ ꯏꯃꯥꯗꯣ, ꯂꯩꯉꯣꯏ ꯄꯦꯛꯄꯤ ꯏꯃꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯔꯒꯗꯤ ꯃꯈꯣꯏꯒꯤ ꯗꯥꯛꯇꯔꯗ ꯆꯦꯛꯑꯞꯁꯨ ꯑꯣꯏꯔꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃꯁꯨ ꯑꯗꯨꯝ ꯍꯧꯒꯠꯄ ꯌꯥꯅꯕꯒꯤ ꯍꯥꯏꯅ ꯈꯟꯖꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯁꯦꯜꯁꯦ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯑꯩꯅ ꯄꯥꯡꯖꯅꯤꯡꯉꯤꯕ ꯑꯗꯨꯃꯛ ꯑꯣꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ. ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ, ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨ ꯋꯥꯄꯥꯎ ꯑꯗꯨ ꯃꯤ 2,200ꯃꯨꯛꯅ 2,100ꯃꯨꯛꯅ ꯌꯦꯡꯕꯅꯤꯀꯣ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅ ꯉꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ, ꯃꯇꯦꯡꯁꯤ ꯌꯥꯝꯅ ꯂꯤꯛꯅ ꯂꯥꯛꯏ ꯃꯌꯥꯝ ꯀꯣ. ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯗꯨ, ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯒ ꯃꯃꯥꯡꯗ ꯈꯪꯅꯖꯕ ꯅꯠꯆꯗꯦ, ꯑꯩꯒ ꯎꯅꯖꯕ ꯅꯠꯆꯗꯦ, ꯑꯩꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯄꯁꯨ ꯅꯠꯇꯦꯀꯣ. ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯏꯃꯨꯡ ꯑꯃꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯕ ꯀꯟꯗꯤꯁꯟ. ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅꯀꯣ ꯃꯇꯦꯡ ꯇꯧꯕꯤꯕ, ꯃꯥꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯁꯤ ꯏꯁꯣꯔꯅ ꯌꯥꯝ ꯄꯥꯝꯖꯕꯗꯨꯅꯤ. ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯥꯔꯤ ꯍꯥꯏꯇꯥꯏꯀꯣ ꯃꯌꯥꯝ. ꯑꯁꯤꯃꯨꯛ ꯑꯁ꯭ꯋꯥꯏ ꯌꯧꯕꯐꯥꯎ ꯑꯩꯅ ꯄꯥꯡꯒꯗꯕꯅꯤ, ꯑꯁꯤꯒꯤ ꯍꯦꯟꯕꯗꯤ ꯃꯥꯅ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯕꯒꯨꯝꯅ ꯑꯩ ꯈꯟꯖꯩ ꯃꯌꯥꯝ. ꯃꯥ ꯀꯔꯝꯕ ꯆꯔꯆꯀꯤ ꯃꯤꯅꯣ ꯍꯥꯏꯕꯒꯨꯝꯕ, ꯃꯥ ꯀꯔꯝꯕ ꯗꯤꯅꯣꯃꯤꯅꯦꯁꯟꯅꯣ ꯍꯥꯏꯕꯒꯨꯝꯕ, ꯃꯥ ꯀꯔꯝꯕ ꯃꯐꯝꯒꯤ ꯃꯤꯅꯣ, ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯗꯤꯅꯣꯃꯤꯅꯦꯁꯟꯒꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯈꯛ ꯑꯗꯨꯝ ꯈꯟꯕꯁꯦ ꯃꯥꯜꯂꯦ ꯃꯌꯥꯝ. ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯅ ꯂꯥꯜꯂꯤ. ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ, ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯤ, ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯦ. ꯃꯔꯝ ꯑꯁꯤꯅꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯔꯤꯕꯁꯦꯀꯣ. ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯕꯥꯏꯕꯜꯗ ꯍꯥꯏ, ꯑꯩꯅ ꯂꯥꯝꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯄꯤꯖꯈꯤ, ꯑꯩꯅ ꯐꯤ ꯊꯣꯡꯗꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯦꯠꯅꯕ ꯄꯤꯕꯤꯈꯤ, ꯑꯩꯅ ꯂꯥꯝꯂꯕꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯄꯤꯕꯤꯈꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯍꯥꯏ, ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯅꯀꯣ. ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯥꯏꯔꯤꯁꯦ, ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯃꯅ ꯋꯥꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯄꯥꯡꯕꯅꯤ, ꯅꯈꯣꯏꯅ ꯇꯧꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯕꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯌꯥꯝꯅ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤꯗꯃꯛꯇ ꯈꯟꯖꯔꯒ ꯑꯩꯁꯦ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃꯁꯨ ꯑꯗꯨꯝ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ. ꯑꯩꯅ ꯈꯟꯖꯔꯝꯕ ꯑꯁꯥꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯩꯕꯁꯦ. ꯃꯌꯥꯝ, ꯑꯩ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯄꯥꯎꯔꯧꯒꯤ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯒꯤ ꯄꯟꯗꯨꯞ 13ꯒꯤ ꯄꯗ 38ꯗ ꯁꯨꯝꯅ ꯍꯥꯏ,
ꯑꯇꯣꯟꯕꯁꯤꯡꯕꯨ ꯑꯣꯠꯅꯩꯔꯤꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯅꯣꯛꯅꯩ, ꯑꯗꯨꯕꯨ ꯏꯁꯣꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯍꯥꯛꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯁꯤꯡꯕꯨ ꯆꯥꯟꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯀꯣ ꯃꯌꯥꯝ꯫ ꯑꯃꯦꯟ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯁꯤꯅꯤ ꯃꯌꯥꯝ, ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯀꯩꯅꯣꯗ ꯑꯆꯨꯝꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯌꯥꯝ꯫ ꯑꯩꯅ ꯈꯟꯖꯔꯤꯕ, ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ, ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯤꯕ ꯊꯧꯒꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯥꯒꯤ ꯈꯥꯏꯗꯕ, ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯕ, ꯗꯤꯅꯣꯃꯤꯅꯦꯁꯟ ꯈꯥꯏꯗꯕ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕ ꯏꯁꯣꯔꯅꯤ ꯃꯌꯥꯝ꯫ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯋꯣꯠꯄ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯑꯃꯁꯨ ꯎꯔꯤꯕꯅꯤ ꯃꯌꯥꯝ ꯀꯣ꯫ ꯏꯟꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤ, ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯗꯦꯀꯣꯔꯦꯁꯟ ꯊꯨꯒꯥꯏꯕ ꯑꯃ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯇꯝꯗꯣ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯕꯗꯨꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ꯫ ꯑꯩ ꯀꯃꯦꯟ ꯈꯔꯗꯪ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯜꯂꯒꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯏꯄꯥꯒꯤ ꯑꯆꯨꯝꯕꯗꯣ, ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯠꯊꯣꯛꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ, ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕꯅꯤ ꯃꯌꯥꯝ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯤ ꯕꯥꯎꯟꯗꯥꯔꯤ ꯂꯩꯇꯦ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯤ ꯉꯝꯈꯩ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕꯗꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯒꯠꯄꯗꯨ ꯄꯨꯝꯅꯃꯛꯀꯤꯅꯤ ꯃꯌꯥꯝ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯤꯗ, ꯇꯧꯖꯔꯤꯕꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯒꯜꯅꯤꯀꯣ꯫ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯊꯕꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯤꯟꯅꯁꯤ꯫ ꯑꯩ ꯏꯊꯟꯇꯅ ꯃꯌꯥꯝ ꯑꯩꯅ ꯍꯣꯠꯅꯖꯕꯁꯦ ꯑꯩꯉꯣꯟꯗ ꯃꯇꯥꯡ ꯃꯇꯥꯡꯗ ꯌꯥꯝꯅ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ꯫ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯁꯤꯡ ꯌꯥꯝꯃꯤ ꯃꯌꯥꯝ꯫ ꯑꯋꯥ ꯑꯅꯥꯒꯤ ꯐꯣꯟ, ꯂꯩꯇ ꯂꯥꯏꯔꯒꯤ ꯐꯣꯟ, ꯑꯅꯥ ꯑꯌꯦꯛꯀꯤ ꯐꯣꯟ, ꯉꯝꯖꯕ ꯃꯈꯩꯗꯤ ꯃꯌꯥꯝ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯩ꯫ ꯑꯗꯨꯒ ꯃꯇꯦꯡꯁꯦ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗꯁꯨ ꯑꯩꯈꯣꯏꯅ ꯆꯤꯟꯇꯅ ꯅꯨꯡꯁꯤꯒꯅꯨ, ꯊꯕꯛ ꯌꯥꯎꯔꯒ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯦ ꯃꯌꯥꯝ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯃꯗ ꯄ꯭ꯔꯥꯊꯅꯥ ꯈꯛꯇꯪ ꯇꯧꯔꯒꯁꯨ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝ, ꯑꯩꯈꯣꯏꯅ ꯊꯕꯛ ꯌꯥꯎꯅ ꯅꯨꯡꯁꯤꯕꯁꯦ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ, ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯌꯨꯝ ꯑꯃꯗ ꯃꯇꯦꯡ ꯇꯧꯔꯒ ꯃꯥꯒꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯍꯟꯕꯁꯦ ꯑꯩꯈꯣꯏ ꯏꯄꯥꯅ ꯌꯥꯝ ꯍꯔꯥꯎꯖꯕꯗꯨꯅꯤ ꯃꯌꯥꯝ꯫ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯥꯔꯤ ꯂꯩꯇꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯠꯊꯣꯛꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯌꯥꯔꯒꯗꯤ ꯅꯨꯡꯁꯤꯔꯕ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯗꯣ, ꯌꯥꯝ ꯋꯥꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥ ꯑꯣꯖꯥꯗꯨꯅ ꯀꯞꯄꯛꯄꯅꯦ ꯃꯌꯥꯝ, ꯌꯥꯝ ꯋꯥꯔꯦ ꯃꯇꯦꯡ ꯈꯔꯗꯪ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅꯀꯣ꯫ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯒꯦ, ꯃꯌꯥꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯌꯦꯡꯖꯔꯒ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯒꯦ꯫ ꯀꯃꯦꯟ ꯈꯔꯗꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ꯫ ꯆꯤꯊꯨꯡ ꯁꯣꯂꯣꯃꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ, ꯊꯥꯒꯠꯆꯔꯤ, ꯒꯨꯗ ꯏꯚꯤꯅꯤꯡ꯫ ꯃꯊꯪꯗ ꯑꯣꯖꯥ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛꯁꯦ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯆꯥꯛ ꯆꯥꯖꯗ꯭ꯔꯤ꯫ ꯑꯗꯨꯒ ꯔꯃꯦꯁ ꯗꯠꯇ, ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ, ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ, ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯥꯔ ꯍꯥꯏꯗꯨꯅ ꯕꯤꯔꯤꯆꯥꯟ ꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯥꯔ, ꯒꯨꯗ ꯏꯚꯤꯅꯤꯡ꯫ ꯑꯗꯨꯒ ꯒꯟꯁꯤꯡ ꯑꯪꯒꯥꯟ ꯁꯤꯡꯒꯝ ꯍꯥꯏꯕꯀꯣ, ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ, ꯒꯨꯗ ꯏꯚꯤꯅꯤꯡ꯫ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣꯖꯥ, ꯂꯥꯏꯚ ꯊꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ, ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯈꯟꯖꯔꯝꯕ ꯑꯃꯈꯛ ꯃꯌꯥꯝ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯛꯇꯕꯀꯣ ꯃꯌꯥꯝ, ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯕ ꯑꯃꯈꯛ ꯄꯥꯡꯕ ꯉꯝꯃꯛꯇꯕꯒꯤ ꯃꯔꯝꯅ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝ꯫ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯁꯤꯗꯗꯤ ꯃꯁꯤꯡ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯃꯌꯥꯝ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯑꯃ ꯀꯣꯛꯍꯟꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯜꯂꯒꯗꯤ ꯉꯝꯒꯅꯤ ꯃꯌꯥꯝ꯫ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 94,000 ꯍꯦꯜꯂꯕꯅꯤ꯫
इचिल इनाउ इचे इचल इमा पाबुंगसिंग लिसिंग निफुमाथोई हाइबसे मैम अꯩꯈꯣꯏꯅ ꯈꯔ ꯈꯔꯇꯪ ꯑꯣꯏꯔꯒ ꯇꯧꯔꯒꯁꯨꯀꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯋꯥ ꯑꯅꯥꯗ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡꯁꯦ ꯋꯥꯈꯜꯁꯨ ꯂꯣꯏ ꯍꯟꯊꯅ ꯁꯣꯟꯊꯅ ꯂꯩꯕ ꯉꯛꯇꯅꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯊꯧꯒꯠꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯍꯥꯞꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯊꯧꯒꯠꯍꯟꯕꯤꯕꯁꯦ ꯄꯥꯝꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯗꯣꯝꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯏꯄꯥꯒꯤꯗꯃꯛꯇ ꯏꯄꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯩꯗꯧꯉꯩꯗ ꯃꯥꯡꯍꯜꯂꯣꯏ ꯃꯌꯥꯝ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩꯅ ꯈꯪꯈ꯭ꯔꯕꯅꯤ ꯏꯄꯥꯒꯤ ꯊꯧꯒꯜ ꯂꯩꯇ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯍꯧꯖꯔꯛꯄ ꯃꯇꯝꯗꯒꯤ ꯉꯁꯤꯗꯤ ꯏꯄꯥꯅ ꯄꯤꯅꯕꯤꯕ ꯉꯥꯛꯇꯅꯤ ꯗꯨꯀꯥꯟ ꯐꯝꯍꯟꯕꯤꯔꯦ ꯑꯩꯅ ꯉꯝꯗꯕ ꯉꯝꯍꯟꯕꯤꯔꯦ ꯊꯕꯛ ꯑꯩꯉꯣꯟꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯄꯤꯕꯤꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯃꯌꯥꯝ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯩꯅꯁꯨ ꯑꯁ ꯇꯧꯔꯔꯣꯏꯁꯤꯗ ꯑꯩꯅ ꯉꯝꯒꯗ꯭ꯔꯗ ꯑꯩꯅ ꯉꯝꯃꯣꯏꯍꯦ ꯍꯥꯏꯅ ꯈꯟ ꯇꯥꯔꯒꯗꯤꯀꯣ ꯃꯌꯥꯝ ꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯉꯝꯗꯕꯅꯤ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯉꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯁꯣꯔ ꯂꯩꯔꯤꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯔꯒꯗꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯕꯅꯣ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕꯅ ꯄꯩꯁꯥ ꯄꯤꯊꯔꯛꯇꯅ ꯀꯅꯥꯒꯨꯝꯕꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯦꯞꯄꯤꯔꯒ ꯇꯧꯕ ꯅꯠꯇꯦ ꯃꯌꯥꯝ ꯋꯥꯄꯥꯎ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯐꯥꯎꯕꯗ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯑꯩꯉꯣꯟꯗ ꯄꯥꯁꯇꯔ ꯑꯃꯅꯀꯣ ꯃꯌꯥꯝ ꯋꯥꯄꯥꯎ ꯍꯥꯏꯗꯣꯛꯑꯅꯨ ꯑꯩꯒꯤꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩ ꯑꯩꯁꯨ ꯍꯥꯏꯗꯦ ꯅꯪꯁꯨ ꯍꯥꯏꯅꯨ ꯂꯥꯟ ꯃꯔꯛꯇ ꯍꯥꯏꯅ ꯄꯥꯁꯇꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯤꯗꯁꯨ ꯅꯨꯡꯁꯤꯗꯕ ꯀꯜꯂꯛꯄꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯋꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜꯁꯤꯗ ꯏꯄꯥ ꯏꯁꯣꯔ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯇꯥꯛꯊꯣꯛꯆꯅꯕꯒꯤ ꯐꯣꯡꯗꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯅꯤ ꯑꯩ ꯌꯥꯝ ꯍꯩꯕꯁꯨ ꯅꯠꯇꯦ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯄꯥꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯁꯦ ꯑꯉꯛꯄꯅꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯌꯥꯝ ꯃꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯍꯜꯂꯣꯏꯗꯒꯤ ꯍꯣꯠꯅꯕꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯒꯜꯅꯤ ꯃꯌꯥꯝ ꯁꯔꯒꯗ ꯑꯩꯈꯣꯏ ꯂꯨꯍꯨꯞ ꯆꯥꯎꯅ ꯂꯩꯃꯤꯟꯅꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯑꯩ ꯃꯃꯥꯡꯗ ꯃꯇꯦꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯂꯦꯞꯄ ꯌꯥꯗꯦ ꯃꯌꯥꯝ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯋꯥꯠꯇꯅꯕ ꯄꯤꯅꯕꯤꯕꯅꯤꯀꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯒꯦ ꯀ꯭ꯔꯤꯀꯔ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯡ ꯗꯣꯂꯥꯏ ꯀꯧꯏ ꯑꯩꯒꯤ ꯕꯥꯔꯗꯦ ꯉꯁꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯣꯝꯒꯤ ꯕꯥꯔꯗꯦꯒꯤꯗꯃꯛꯇ ꯋꯤꯁ ꯑꯩꯅ ꯄꯤꯖꯔꯤ ꯀ꯭ꯔꯦꯀꯔ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕꯀꯣ ꯉꯁꯤꯒꯤ ꯑꯗꯣꯝꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯁꯦꯝꯕꯤꯔꯛꯄ ꯑꯗꯣꯝꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯍꯟꯕꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯣ ꯑꯗꯣꯝꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯕꯤꯌꯨ ꯑꯗꯣꯝꯅ ꯇꯧꯔꯛꯀꯗꯧꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯈꯪꯍꯟꯃꯤꯟꯅꯁꯤ ꯑꯗꯣꯝ ꯈꯛꯇ ꯅꯠꯇꯅ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯑꯗꯣꯝꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯥꯏꯃꯣꯜꯅ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯣꯖꯥꯕꯨ ꯍꯟꯅ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯐ꯭ꯔꯣꯝ ꯔꯥꯖꯁꯊꯥꯟ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯝꯗꯝ ꯂꯥꯞꯅ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯗꯨꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯗꯁꯨ ꯑꯅꯧꯕ ꯆꯍꯤꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯑꯣꯖꯥꯅꯁꯨ ꯇꯧꯔꯨꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯃꯍꯩ ꯌꯥꯟꯕ ꯍꯥꯏꯕꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯔꯃꯦꯁ ꯗꯠꯇ ꯑꯣꯖꯥꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯄꯤꯕꯤꯌꯨ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯖꯤꯄꯦ ꯅꯝꯕꯔꯁꯦ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯏꯁꯟꯕꯤꯌꯨꯀꯣ 847471929423 8471929423 ꯃꯁꯤ ꯑꯩꯒꯤ ꯖꯤꯄꯦ ꯅꯝꯕꯔꯅꯤ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ
ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯇꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯔꯃꯦꯁ ꯗꯠꯇ ꯑꯩꯒꯤ ꯉꯝꯖꯕ ꯈꯔ ꯄꯥꯡꯒꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ, ꯏꯆꯤꯜ ꯏꯅꯥꯎ. ꯏꯁꯣꯔꯅ ꯍꯦꯟꯅ ꯑꯗꯣꯝ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯊꯛꯇ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ. ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯦ ꯃꯌꯥꯝ ꯑꯩ ꯎꯖꯕ ꯃꯇꯝꯗ, ꯇꯥꯖꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯨꯛꯀ ꯐꯥꯎꯖꯩꯕꯀꯣ. ꯑꯩꯁꯨ ꯌꯥꯝ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯠꯆꯗꯦ ꯃꯌꯥꯝ. ꯊꯕꯛ ꯁꯨꯔꯒ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯖꯔꯒ ꯍꯤꯡꯖꯕꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯜꯂꯒꯗꯤ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ. ꯃꯃꯥꯡꯗ ꯀꯌꯥꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯁꯨ ꯉꯝꯃꯛꯇꯕ ꯌꯥꯎꯏ ꯃꯌꯥꯝ. ꯑꯉꯥꯡ 3, ꯏꯆꯥ 3ꯅꯤ ꯃꯌꯥꯝ, ꯂꯣꯏꯅ ꯁ꯭ꯀꯨꯜ ꯇꯝꯃꯤ. ꯑꯩꯒꯤ ꯅꯨꯄꯤ, ꯑꯉꯥꯡꯁꯤꯡꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯁꯤ ꯌꯥꯝ ꯋꯥꯏ ꯃꯌꯥꯝ. ꯑꯗꯨꯅ ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯃꯇꯦꯡꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗꯦ, ꯃꯇꯦꯡ ꯇꯧꯗꯕ ꯌꯥꯗꯦ. ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕు ꯂꯣꯏꯅꯕꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯦ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤꯅꯤ. ꯀꯅꯥꯗ ꯄꯥꯡꯒꯗꯧꯕꯅꯣ? ꯑꯋꯥ ꯑꯅꯥ ꯇꯥꯕ ꯄꯨꯝꯅꯃꯛꯇ ꯉꯝꯖꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯋꯥꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ. ꯃꯣꯏꯒꯤ ꯃꯤꯅ ꯋꯥꯔꯒꯗꯤ ꯃꯣꯏꯅ ꯄꯥꯡꯖꯁꯅꯨ. ꯑꯩꯈꯣꯏꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟꯗ ꯂꯩꯔꯤꯕ ꯃꯤꯅ ꯋꯥꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ. ꯑꯇꯣꯞꯄꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯡꯉꯣꯏꯗꯧꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯇ ꯂꯩꯕ ꯃꯤꯗꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ. ꯃꯤꯒꯤ ꯁꯤꯡꯂꯨꯞꯇ ꯑꯇꯣꯞꯄꯒꯤ ꯁꯤꯡꯂꯨꯞ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄꯅ ꯄꯥꯡꯖꯁꯅꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯈꯟꯕꯤꯒꯅꯨꯀꯣ ꯃꯌꯥꯝ, ꯈꯟꯕꯤꯒꯅꯨ. ꯊꯋꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯤꯌꯨ ꯃꯌꯥꯝ, ꯊꯋꯥꯏꯒꯤ ꯊꯧꯒꯜ. ꯎꯔꯤꯕ ꯃꯄꯨ ꯑꯃ ꯂꯩꯀꯣ ꯃꯌꯥꯝ. ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦ ꯇꯧꯍꯟꯕꯤꯕ ꯊꯧꯒꯜꯅꯤ ꯃꯌꯥꯝ. ꯑꯗꯣꯝꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤꯁꯨ ꯁꯣꯏꯗꯅ ꯉꯝꯖꯔꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝ ꯀꯣ. ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ. ꯌꯦꯡꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯆꯪꯗꯨꯅ ꯌꯦꯡꯕꯤꯌꯨ. ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯩꯕꯅꯤ. ꯉꯔꯥꯡꯇ ꯊꯥꯡꯒꯠꯈꯤꯕꯅꯤ. ꯂꯝꯂꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯗꯨꯗꯒꯤꯅꯤ ꯃꯌꯥꯝ. ꯑꯣꯖꯥꯗꯣ ꯃꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯃꯌꯥꯝ. ꯑꯩ ꯈꯔ ꯆꯥꯎꯅ ꯄꯩꯁꯥꯁꯤ ꯄꯤꯅꯤꯡꯕꯅꯤ ꯃꯌꯥꯝ. ꯑꯩꯁꯨ ꯌꯥꯝꯅ ꯂꯩꯇꯕ ꯃꯇꯥꯡ ꯑꯃ ꯊꯣꯛꯄꯅꯤꯅ ꯌꯥꯝꯁꯨ ꯍꯥꯞꯄ ꯉꯝꯖꯗ꯭ꯔꯕ. ꯑꯗꯨꯒ ꯃꯌꯥꯝ ꯈꯔ ꯂꯩꯇꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯈꯪꯒꯗꯕꯅꯤ. ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯄꯤꯅꯤꯡꯕꯗꯣ ꯊꯨꯡꯖꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯃꯌꯥꯝ. ꯑꯗꯨꯒꯤꯗꯃꯛꯇꯅꯤ. ꯍꯦꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯂꯣꯡꯃꯩ ꯐꯤꯂꯣꯃꯤꯅꯥ. ꯊꯥꯒꯠꯆꯔꯤ. ꯍꯦꯜꯂꯣ, ꯍꯥꯏ. Our Father who art in heaven is ꯄ꯭ꯔꯦꯌꯔꯗꯣ ꯐꯥꯖꯤꯜꯂꯣ ꯑꯣꯖꯥ, ꯑꯃꯁꯨꯡ ꯌꯦꯡꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏ. ꯑꯗꯨꯒꯤ ꯄ꯭ꯔꯦꯌꯔ ꯑꯗꯨꯗꯤ ꯁꯔꯒꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯕ ꯄ꯭ꯔꯦꯌꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗ, ꯕ꯭ꯔꯦꯟꯗ, ꯆꯤꯟꯗ ꯂꯩꯕ ꯍꯥꯏꯕ ꯄ꯭ꯔꯥꯊꯅꯥꯅꯤꯀꯣ ꯑꯣꯖꯥ. ꯑꯩꯈꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯌꯥꯎꯔꯝꯃꯤꯁꯦ, ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯌꯥꯎꯔꯤꯁꯦ, ꯑꯁꯤꯗ ꯕꯥꯎꯟꯗꯔꯤ ꯈꯥꯏꯗꯕꯅꯤ ꯑꯣꯖꯥ ꯀꯣ. ꯑꯗꯨꯅ ꯑꯩꯈꯣই ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯅꯍꯥꯟ ꯄꯥꯡꯈ꯭ꯔꯕꯅꯤꯗ, ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯑꯗꯨꯗ ꯇꯧꯈ꯭ꯔꯕꯅꯤꯗ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯕꯤꯔꯤꯕ ꯊꯧꯒꯜꯁꯦ ꯑꯣꯖꯥ ꯌꯥꯝ ꯆꯥꯎꯕ ꯊꯧꯒꯜ ꯑꯃ ꯑꯣꯏꯌꯦ ꯑꯣꯖꯥ. ꯐꯣꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯐꯣꯟ ꯂꯣꯏꯅ ꯄꯤꯛ ꯑꯞ ꯇꯧꯕ ꯉꯝꯗꯦ. ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯒꯤ ꯀꯣꯜ, ꯃꯔꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀꯣꯜ, ꯇꯥꯡꯈꯨꯜ, ꯀꯕꯨꯏ, ꯔꯣꯡꯃꯩ, ꯆꯤꯔꯨ, ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ, ꯃꯩꯇꯩꯒꯤ, ꯑꯁꯥꯝꯗꯒꯤ, ꯍꯣꯖꯥꯏꯗꯒꯤ, ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯄ꯭ꯔꯦ. ꯑꯗꯨꯒ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯃꯅ ꯃꯅꯤꯄꯨꯔꯗꯒꯤ ꯐꯣꯟ ꯇꯧꯕꯤꯔꯛꯏ. ꯃꯍꯥꯛꯀꯤ ꯀꯀꯥꯁꯤꯡ ꯊꯣꯛꯄ ꯑꯃ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯃꯦꯗꯤꯀꯦꯜꯗ ꯂꯩꯔꯕ, ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯒꯁꯦ ꯄꯩꯔꯨꯔꯦ ꯍꯥꯏ ꯃꯌꯥꯝ ꯀꯣ. ꯃꯦꯗꯤꯀꯦꯜꯗ ꯂꯩꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯑꯝꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯅꯁꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯎ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯍꯜꯂꯨ ꯍꯥꯏꯅ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯗ ꯍꯥꯏꯖꯕꯅꯤ. ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯒ ꯃꯥꯁꯦ ꯍꯧꯒꯠꯂꯛꯑꯦ ꯍꯥꯏ, ꯆꯥꯅ ꯊꯛꯅ. ꯑꯗꯩꯗꯤ ꯃꯥꯒꯤ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯝꯕꯗꯣ ꯃꯌꯥꯝ, ꯌꯥꯝ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯔꯝꯕꯗꯣ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ ꯏꯆꯟ ꯑꯗꯨꯅ.
ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯁꯣꯔꯅ ꯃꯥꯒꯤ ꯑꯉꯛꯄ ꯊꯕꯛꯁꯦ ꯇꯧꯕꯤꯔꯤ ꯃꯌꯥꯝ ꯃꯔꯝꯗꯤ ꯑꯩꯅ ꯍꯤꯡꯖꯔꯤꯕꯁꯦ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛꯇꯅꯤ प्रभु जीशु ख्रिस्ट अचुंब ईश्वरनी महाक्ति जाति पुनमकी ईश्वरनी महाक्ना अखोइबु थादोकपिदे महाक्ना अखोइबु नुंसी हाइबसे फोंदोकचनिंगबनी अदुगा मयाम ngasi अयुक्ता चिंगमी की ओजा अमना महाकसे महाक्ना लेरिबा मफमदुदा क्रिश्चियन हौदोखिबा मयाम महाना लेरिबा मफमदुदा क्रिश्चियन अमत्ता लेरमदे महाक्ना मेन मकोक ओइरगा ईश्वरगी नुंसीबसे फोंदोगा हौदोकपदो माना महाक्ना हाइरकपसे ओजा अई चही यांखई हेले अदुबु ईश्वरगी थौजालसे अꯩꯉꯣꯟꯗ उदे करिगिनो है अदुना निंगहन्नदगी तौवी है बैकस्लाइड ओइदगी तौवी इन ओजा करिगिदमक्ता अदुमना खनबिरिबनो ईश्वरगी थबक सुबो मचासिदि ईश्वरना याम नुंसिबने अदुगा यीशु ख्रिस्टना थोमादा हाइकिबदो थोमाना यीशु ख्रिस्ट हिंगला फाव थाजदे अइना खुदना सोओबा मतुंगदा खंगनी हाइबदा थोमाना हाइकिबदो यीशु ख्रिस्टना करी हाइ नंगना अइबु उबगी मरमना अइबु थाजै अइबु उदना थाजरिबा महाकथु याइफबनी ओजा नंगदी याम याइफब मिसकनी ईश्वरना ओजाबु हेन लोइनबी ओजा ईश्वरना ngasi फावबदा टेक्ता कायदना फत्तबदगी कनबीरगा थंबीरिसे ईश्वरगी थौजालनिने ओजा हाइदुना हाइजखिबनी याम थागचरी ओजा हाइना मासु वखन याम नुंगाइखिबा माले सामसन कोन्थौजमना ओजा नुंगाइरिब्रो उदबो कुइरे हाइदुना हाइबे अइदी तोय तोयना उबने यूट्यूब ता ईश्वरगी थौगल तौजबनी को मथंगी कमेंट से मथंगी कमेंट से अखोइगी पमजई अखोइगी केबा इंग इंग इंगो इंगो हाइबको ओ इंगो इंगो है मारे ओजा अइगी फैमिली सु दुकान अमा फमजई अइगी बुलिया लोइनना इचा अनीसु हॉस्टेल द लई अइगी फैमिली द प्रेयर तौबी प्रेस द लॉर्ड थागचरी ईश्वरना आई मैम आई मोबाइल से कनो ओरुरे मैम मोबाइल से स्विच ऑफ उठुरे मैम ngakpigani वरौबिबे यादे मैम ऐसु वखन तौजरुद्रे मोबाइल से स्विच ऑफ ओइथोखरे हजिक चार्ज नमसनजर तौजरपनी मथंगी कमेंट अमा दिना कोरेन थागचरी कनबिबा ओजा अइगी मैसेज आर देका कोरेन प्रेयर तौबियो अइगी फैमिली होय प्रभु जीशु ख्रिस्ट इपा ईश्वरना पांगबिबा लोइनबिबा ओइसनु हाइदुना हाइजरी रंजिता देवी आमेन 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 हाइदुना हाइपिरई थागचरी आमेन इबेमचा येंद्रेनबम चुम्मी ओजागी कनबिबा मपुगी मिंगदा अंगंबा पांगजगे हाइदुना हाइपिरई थागचरी इबेमचा अखोगी इचे हाइगदबरा इमा हाइगदबरा इचन हाइगदबरा अखोई मैमना तौमिनसी तत्तना तौमिनसी मैम अइगी मैमदा आई कईगुमता अइना खंजब अमा लेये अइगी वाटर सप्लाई की थबक्की मैम पैसा चंगाबा मतुंगदा आई मैमदा अइसे मैमदा पिथोगा हराउजबा मिसक अमा ओयेको मैम अदुना नै मैमदसु अखोई मैम सब्सक्राइबर ओइबिरिबसिंग मैमदको होय हुजिक्ति लान इरांगी मतांगसिना कनो तौबनी नत्रगदी अखोई मैम अहाउब अमा चामिनबा याबनी ईश्वरगी मिंगदा यीशु ख्रिस्ट इपागी मिंगदा को मैम अदुगी लंबी अदुम अई सिंजरके अखोइगी सिदा मैम अखोइगी कसारगी लमदमसिदा मैम सुनाई तुरेलदा अखोइगी लोकल साइरेंगदो लोकल साइरेंग से मैम केजी 10 लुम्बा 23 लुम्बा को फाय याम हावे मैम अदोगा फारकपा मतमदा याम निंगसिंगजबनी मैम पुन्ना चामिनबा यारगदी अखोइ मैम पुल्लगा को होय अदुगी मतम अमसु सोइदना लागनबिबो ओइसनु हैप्पी बर्थडे हैदुना ओजा अमना तौरिसिंग पसल ना हाइबिरे हैप्पी बर्थडे
ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯉꯣꯝꯂꯇꯥꯅ ꯁꯤꯁꯇꯔꯅ ꯍꯥꯏꯕꯤꯔꯛꯄꯁꯦ, ꯄꯥꯕꯨꯡ ꯑꯩꯅ ꯅꯈꯣꯏꯅ ꯗꯤꯌꯥꯕꯣꯜꯒꯤ ꯂꯧꯅꯝꯒ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯏꯁꯣꯔꯒꯤ ꯂꯥꯟ ꯐꯤꯖꯦꯠ ꯑꯄꯨꯝꯕ ꯁꯦꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯔꯝꯕ ꯁꯦꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯪꯅꯤ꯫ ꯑꯩꯅ ꯑꯗꯨꯝ ꯈꯔꯗꯪ ꯄꯤꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯌꯦꯡꯕꯤꯌꯨ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯣꯏꯍꯜꯂꯤ꯫ ꯖꯣꯍꯥꯟꯗ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ, If you believe in Jesus, Jesus will give you power to become a child of God. ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄा꯫ ꯀꯅꯥꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕ ꯐꯪꯕꯅꯣ, ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕ ꯐꯪꯕꯅꯣ? ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ꯫ ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯏꯄꯥ ꯏꯁꯣꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯀꯅꯥꯒꯤ ꯊꯃꯣꯏꯗ ꯂꯩꯒꯅꯤ? ꯃꯍꯥꯛꯅ ꯅꯧꯅ ꯄꯣꯛꯆꯕꯁꯤꯡꯗ ꯃꯌꯥꯝꯀꯣ, ꯏꯄꯥ ꯏꯁꯣꯔꯗ ꯗꯤꯄꯦꯟ ꯇꯧꯖꯕ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨꯕꯨ ꯊꯥꯖꯕ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯟꯖꯕ ꯃꯍꯥꯛ ꯑꯗꯣ, ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯤ ꯃꯌꯥꯝ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅ ꯀꯧꯕꯁꯦ, ꯈ꯭ꯔꯤꯁꯇꯦꯟ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯦꯕ꯫ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯔꯒ ꯃꯤ ꯍꯥꯠꯂꯕ, ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯔꯒ ꯃꯤꯅꯨꯡꯁꯤ ꯈꯪꯉꯛꯇ꯭ꯔꯕ, ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯔꯒ ꯃꯥꯒꯤ ꯑꯣꯏꯖꯕꯇ ꯊꯤꯔꯕ, ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯔꯒ ꯑꯣꯛꯇꯕꯤ ꯇꯧꯔꯕ, ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯔꯒ ꯅꯤꯁꯥ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯈꯠꯂꯕ, ꯃꯗꯨ ꯅꯧꯅ ꯄꯣꯛꯇꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅ ꯀꯧꯔꯒ ꯃꯤꯕꯨ ꯅꯨꯡꯁꯤꯔꯛꯑꯕ, ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅ ꯀꯧꯔꯒ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯤꯗ ꯅꯨꯡꯁꯤꯕ ꯃꯔꯤ ꯂꯥꯛꯑꯕ, ꯃꯥꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ, ꯑꯩꯒꯤ ꯅꯨꯄꯤꯁꯦ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯁꯦ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕꯅꯤ, ꯁꯤꯕꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯕꯤꯕꯒꯤ ꯊꯧꯖꯥꯜ ꯑꯗꯣ, ꯂꯣꯏꯅꯕꯤꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯁꯣꯛꯅꯅꯕꯒꯤ ꯗ꯭ꯔꯦꯁ, ꯂꯥꯟꯒꯤꯁꯨ ꯗ꯭ꯔꯦꯁ ꯂꯩꯀꯣ ꯃꯌꯥꯝ, ꯂꯥꯟꯒꯤ ꯗ꯭ꯔꯦꯁ ꯂꯩ, ꯇꯣꯉꯥꯟꯕ ꯌꯨꯅꯤꯐꯣꯔꯝ, ꯅꯣꯡꯃꯩ ꯆꯪꯗꯅꯕꯒꯤ, ꯑꯗꯨ ꯅꯠꯇꯦ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯑꯩꯈꯣꯏꯅ ꯐꯤꯒꯨꯝꯅ ꯁꯦꯠꯂꯨ ꯍꯥꯏꯕꯅꯤ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯖꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯄꯨꯟꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕ ꯀꯣ, ꯍꯥꯏꯔꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯕꯤꯈꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯗꯕ, ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯝꯖꯕ, ꯊꯥꯒꯠꯆꯔꯤ ꯄꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯕꯤꯌꯨꯕ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤ, ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯅꯤ, ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯅꯤ ꯄꯥ, ꯅꯍꯥꯛꯇꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝꯀꯣ, ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯇꯠꯇꯅ ꯍꯥꯏꯃꯤꯟꯅꯁꯦꯕ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛ ꯑꯊꯦꯝꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯗꯤꯌꯥꯕꯣꯜꯅ ꯃꯍꯥꯛꯄꯨꯁꯨ ꯆꯤꯡꯈꯤ ꯅꯨꯃꯤꯠ 90ꯅꯤ꯫ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ? ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯊꯦꯝꯕ ꯃꯥꯌꯣꯛꯅꯈꯤꯕ ꯃꯔꯝꯅ ꯑꯊꯦꯝꯕꯗ ꯇꯥꯔꯕꯁꯤꯡꯕꯨ ꯀꯟꯕꯤꯕ ꯉꯝꯃꯤ꯫ ꯀꯟꯕꯤꯕ ꯉꯝꯃꯤ ꯍꯥꯏꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯂꯣꯏꯕꯤꯈꯤꯕ ꯊꯕꯛ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨꯅꯤ꯫ ꯌꯦꯡꯕꯤꯌꯨꯅꯦ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯅ, ꯃꯍꯥꯛꯄꯨ ꯊꯥꯒꯠꯇꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ? ꯃꯤ ꯈꯔꯅ ꯍꯥꯏ, ꯂꯥꯟ ꯇꯧꯔꯦ, ꯂꯥꯟ ꯇꯧꯕꯁꯤꯗ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯃꯤꯒ ꯂꯥꯟ ꯇꯧꯅꯕꯅꯤ꯫ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯁꯨ ꯑꯩꯅ ꯇꯥꯕ ꯐꯪꯖꯩꯕꯀꯣ꯫ ꯂꯥꯟ ꯇꯧꯅꯕꯅꯤ, ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯇꯣꯛꯑꯅꯤ꯫ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ, ꯋꯥꯈꯜꯁꯦ, ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ, ꯀꯨꯀꯤꯁꯤꯡꯒ ꯃꯩꯇꯩꯒ ꯂꯥꯟ ꯁꯣꯛꯅꯩ꯫ ꯑꯗꯣ ꯀꯨꯀꯤꯁꯤꯡꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯅ ꯃꯤꯆꯝ ꯍꯥꯠꯂꯤ, ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯏ, ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏ, ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯔꯆꯇ ꯄ꯭ꯔꯦꯌꯔ ꯇꯧꯏ, ꯀ꯭ꯔꯣꯁ ꯄꯥꯏꯔꯒ ꯀꯩꯅꯣꯗ ꯌꯨꯡꯁꯤꯜꯂꯤ, ꯃꯈꯣꯏꯅ ꯃꯩꯇꯩꯒꯤ ꯃꯤꯆꯝ ꯍꯥꯠꯂꯤ꯫ ꯑꯗꯨꯅ ꯃꯩꯇꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈꯔꯅ ꯑꯗꯨꯗꯤ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯇꯣꯛꯑꯅꯤ ꯍꯥꯏ꯫ ꯑꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ, ꯅꯪꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯀꯨꯀꯤ ꯌꯦꯡꯉꯒ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯈꯤꯕ꯭ꯔꯥꯕ? ꯑꯩꯒꯤ ꯋꯥꯍꯪꯁꯦ ꯃꯌꯥꯝ,
ꯅꯪꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯅꯣ? ꯀꯨꯀꯤ ꯌꯦꯡꯉ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ꯭ꯔꯥ? ꯀꯨꯀꯤꯒꯤ ꯃꯅꯨꯡ ꯃꯤꯅ ꯃꯤ ꯍꯥꯠꯂꯤ, ꯃꯤꯆꯝ ꯍꯥꯠꯂꯤ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯠꯂꯨ ꯍꯥꯏꯕ꯭ꯔꯥ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯃꯤ ꯍꯥꯠꯄꯁꯤꯡꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯄꯣꯛꯈꯤꯕ꯭ꯔꯥ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯈꯣꯏꯒꯤꯔꯥ? ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏ ꯀꯨꯀꯤ ꯉꯥꯛꯇꯔ? ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ 114 ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯂꯩꯕꯥꯛꯅꯤ, ꯑꯃꯦꯔꯤꯀꯥꯗꯒꯤ ꯍꯧꯔꯒ. ꯑꯗꯣ ꯃꯈꯣꯏ ꯂꯣꯏ ꯀꯨꯀꯤ ꯉꯥꯛꯇꯔꯥ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯨꯀꯤꯒꯤ ꯖꯥꯠꯇ ꯄꯣꯛꯈꯤꯕ꯭ꯔꯥ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯨꯀꯤꯒꯤ ꯃꯔꯝꯗ ꯄꯣꯛꯈꯤꯕ꯭ꯔꯥ? ꯅꯠꯇꯦ. ꯑꯗꯨꯏꯗꯤ ꯀꯨꯀꯤꯅ ꯐꯠꯇ꯭ꯔꯒ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯇꯣꯛꯑꯦ ꯍꯥꯏꯕꯒꯤ ꯑꯔꯊ ꯀꯔꯤꯒꯤꯅꯣ? ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯅ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯒ ꯅꯈꯣꯏ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯇꯣꯛꯎ ꯍꯥꯏꯕꯒꯤ ꯑꯔꯊ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ? ꯃꯔꯝꯗꯤ ꯃꯤ ꯍꯥꯠꯄꯒ ꯖꯤꯁꯨꯒ ꯃꯔꯤ ꯂꯩꯅꯗꯦ. ꯖꯤꯁꯨꯅ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯅ ꯕꯥꯏꯕꯜꯗꯒꯤ ꯚꯔꯁ ꯑꯃꯈꯛꯇꯪ ꯄꯨꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯌꯦꯡꯍꯟꯕꯤꯌꯨ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤ ꯍꯥꯠꯂꯨ, ꯖꯦꯛꯅꯕ ꯍꯥꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯒꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ. ꯕꯥꯏꯕꯜꯗ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ, ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟ ꯍꯥꯏꯅ ꯂꯩ. ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤꯅꯤ. ꯃꯇꯝꯗꯨꯗ ꯃꯥꯏꯆꯧꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯗꯣ, ꯀꯟꯕꯤꯕ ꯃꯄꯨ ꯑꯗꯣ ꯂꯥꯛꯄ ꯉꯥꯏꯔꯝꯃꯦꯕ. ꯀꯟꯕꯤꯕ ꯃꯄꯨ ꯂꯥꯛꯀꯅꯤ, ꯄꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯎꯕ ꯄꯥꯝꯃꯝꯃꯤ, ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯗꯨꯕꯨ ꯎꯕ ꯐꯪꯈꯤꯗꯦ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯔꯦ ꯃꯌꯥꯝ? ꯅꯤꯡꯅ ꯁꯪꯗ ꯄꯣꯠ ꯌꯣꯟꯗꯅ, ꯀꯔꯕꯥꯔ ꯇꯧꯗꯅ, ꯕꯤꯖꯤꯅꯦꯁ ꯇꯧꯗꯅ ꯂꯩꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯪꯈꯥꯏ. ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯖꯕꯒꯤ ꯌꯨꯝ ꯑꯣꯏ ꯀꯧꯒꯅꯤ. ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯗꯥꯀꯨꯁꯤꯡꯒꯤ ꯃꯀꯣꯟ ꯑꯣꯏꯍꯜꯂꯦ. ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ. ꯅꯪꯒꯤ ꯖꯦꯛꯅꯕꯅ ꯂꯥꯝꯃꯒꯗꯤ ꯄꯤꯖꯧ, ꯃꯍꯥꯛꯅ ꯈꯧꯔꯥꯡꯉꯒꯗꯤ ꯄꯤꯊꯛꯎ. ꯅꯪꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯑꯇꯣꯞꯄ ꯈꯖꯥꯏ ꯑꯗꯨꯁꯨ ꯑꯣꯟꯁꯤꯜꯂꯨ. ꯅꯆꯤꯟ ꯅꯅꯥꯎ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ. ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯎꯔꯦ, ꯅꯨꯡꯁꯤꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯎꯗꯦ, ꯏꯁꯣꯔꯕꯨ ꯈꯪꯗꯦ. ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯅ ꯏꯁꯣꯔ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯆꯤꯜ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯃꯍꯥꯛ ꯃꯤꯅꯝꯕꯅꯤ ꯍꯥꯏ ꯃꯌꯥꯝ. ꯑꯩꯉꯣꯟꯗ ꯄ꯭ꯔꯚꯨ ꯄ꯭ꯔꯚꯨ ꯀꯧꯕ ꯄꯨꯝꯅꯃꯛ ꯁꯔꯒꯗ ꯆꯪꯉꯣꯏ, ꯑꯗꯨꯕꯨ ꯁꯔꯒꯗ ꯂꯩꯕ ꯏꯄꯥꯒꯤ ꯅꯤꯡꯕ ꯇꯧꯕ ꯃꯍꯥꯛꯅ ꯆꯪꯒꯅꯤ. ꯁꯔꯒꯗ ꯂꯩꯕ ꯏꯄꯥꯅ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯥ ꯄꯤꯊꯣꯛꯄꯅꯤ. ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯂꯣꯝꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯂꯦ. ꯅꯨꯡꯁꯤꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯐꯪꯉꯣꯏ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯀꯔꯤ ꯇꯧꯔꯝꯃꯤ ꯈꯪꯕꯤꯕ꯭ꯔꯥ ꯃꯌꯥꯝ? ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯃꯔꯟ ꯃꯊꯨꯝꯗꯣ ꯂꯣꯏ ꯌꯣꯟꯊꯣꯛꯑꯒꯅꯦ ꯂꯥꯏꯔꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ. ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯁꯤꯅ ꯀꯩꯅꯣ? ꯃꯔꯟ ꯃꯊꯨꯝ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯃꯤ ꯍꯥꯠꯂꯤ. ꯑꯗꯨꯁꯨ ꯃꯨꯟꯅꯕꯒꯤ, ꯌꯦꯡꯕꯤꯌꯨ, ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯣꯟꯅ ꯇꯩꯅꯕꯅꯦꯕ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜꯂꯣꯏꯁꯤꯡꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯇꯥꯖꯔꯒ ꯂꯣꯝꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯈꯨꯕ ꯂꯝꯕꯤꯗ ꯆꯠꯂꯨ ꯑꯃꯁꯨꯡ ꯑꯋꯥꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯝꯖꯩ ꯈꯟꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕꯗꯣ ꯌꯣꯜꯂꯦ ꯃꯌꯥꯝ. ꯑꯩꯈꯣꯏ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯉꯝꯒꯗ꯭ꯔꯥ? ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯧꯁꯤꯡꯁꯤ ꯌꯣꯟꯊꯣꯛꯑꯒ ꯂꯥꯏꯔꯕꯗ ꯄꯤꯕ ꯑꯩ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯗꯨꯅ ꯌꯣꯟꯊꯣꯛꯄꯅꯤ. ꯑꯗꯨꯁꯨ ꯂꯨꯄꯥ ꯂꯥꯛ 1ꯗ ꯌꯣꯜꯂꯒ ꯂꯨꯄꯥ 30,000 ꯈꯛ ꯄꯤꯔꯒ 10,000 ꯊꯝꯍꯧꯕ ꯅꯠꯇꯦ. ꯂꯣꯏꯅ ꯄꯤꯕꯅꯤ ꯃꯌꯥꯝ. ꯌꯦꯡꯕꯤꯌꯨꯕ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯀꯔꯤ ꯇꯧꯔꯤ? ꯀꯔꯤ ꯇꯧꯔꯤ ꯃꯌꯥꯝ? ꯃꯥꯒꯤ ꯂꯝ ꯐꯪꯅꯕ ꯃꯤ ꯍꯥꯠꯂꯤꯕ. ꯑꯗꯨꯗꯤ ꯖꯤꯁꯨꯒꯤ ꯑꯅꯤꯡꯕꯔꯥ? ꯑꯅꯤꯡꯕ ꯅꯠꯇꯦ. ꯑꯅꯤꯡꯕ ꯇꯧꯗꯕ ꯃꯤꯗꯤ ꯀꯔꯤ ꯍꯥꯏ ꯕꯥꯏꯕꯜꯅ? ꯑꯣꯏꯔꯣꯝꯗ ꯂꯩꯕ ꯁꯥ, ꯗꯤꯌꯥꯕꯣꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗꯨꯠꯁꯤꯡꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯩꯗ ꯆꯠꯂꯨ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ. ꯍꯥꯟꯅꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯒꯅꯤ? ꯍꯥꯟꯅꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯒꯅꯤ? ꯁꯔꯒꯗ ꯑꯩ ꯆꯍꯤ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯨꯗꯣꯏ ꯅꯠꯇꯦ. ꯁꯔꯒꯗ ꯑꯩ ꯍꯥꯟꯅꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯛꯄꯅꯤ, ꯂꯥꯛꯑꯣ ꯅꯪ ꯈꯔ ꯑꯋꯥꯡꯕꯗ ꯐꯝꯃꯨ ꯍꯥꯏꯗꯣꯏ ꯅꯠꯇꯦ. ꯉꯁꯤꯇꯪ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒꯁꯨ ꯃꯥꯅ ꯅꯧꯅ ꯄꯣꯛꯈ꯭ꯔꯕ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯃꯆꯥꯅꯨꯄꯥ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯪꯈ꯭ꯔꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤꯗꯃꯛꯇ ꯁꯤꯕꯤꯕꯅꯤ, ꯍꯤꯡꯒꯠꯄꯅꯤ, ꯏꯄꯥ ꯅꯪꯅꯤ, ꯀꯟꯕꯤꯌꯨ ꯃꯄꯨ ꯍꯥꯏꯔꯗꯤꯅꯦ, ꯃꯥꯅꯤ ꯁꯔꯒꯗ ꯍꯦꯕꯟꯗ ꯏꯁꯣꯔꯅ ꯄꯨꯒꯗꯧꯕ. ꯑꯩ ꯆꯍꯤ ꯌꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯉꯛꯆꯥꯎ ꯊꯦꯛꯑꯒ ꯅꯠꯇꯦ. ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕ, ꯑꯩ ꯃꯉꯥꯏꯔꯦ ꯈꯪꯕ, ꯑꯩꯗꯤ ꯀꯣꯔꯁ ꯇꯝꯃꯛꯏꯃꯤ, ꯑꯩꯗꯤ ꯑꯗꯨ ꯇꯧꯔꯛꯏꯅꯤ, ꯑꯗꯨꯅ ꯌꯥꯔꯣꯏ. ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯌꯥꯔꯣꯏ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯤꯀꯣ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯗꯨꯅꯤ. ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯩ ꯇꯣꯛꯑꯦ, ꯈ꯭ꯔꯤꯁꯇꯤꯌꯟ ꯇꯣꯛꯑꯦ. ꯈ꯭ꯔꯤꯁꯇꯤꯌꯟ ꯇꯣꯛꯑꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯀꯟꯕꯤꯈ꯭ꯔꯕ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ, ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ, ꯊꯥꯗꯣꯛꯄꯤꯗꯕ ꯃꯄꯨ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯒ, ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯠꯇꯕ ꯑꯩꯕꯨ ꯀꯟꯕꯤꯔꯒ ꯑꯩꯅ ꯇꯣꯛꯑꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ?
ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯈꯪꯗꯕ, ꯃꯤꯅ ꯇꯧꯅꯩ ꯍꯥꯏꯅ ꯇꯧꯕ, ꯕꯥꯞꯇꯥꯏꯖ ꯇꯧꯕ, ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯐꯠ ꯂꯥꯎꯅ ꯕꯥꯞꯇꯥꯏꯖ ꯇꯧꯕ. ꯑꯩꯉꯣꯟꯗ ꯉꯁꯤꯒꯤ ꯉꯔꯥꯡ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ 3 ꯄꯣꯛꯏ, ꯂꯣꯏꯅ ꯕꯥꯞꯇꯥꯏꯖ ꯇꯧꯔꯕꯅꯤ, ꯑꯗꯣ ꯃꯈꯣꯏ ꯂꯣꯏꯅ ꯑꯇꯣꯞꯄ ꯙꯔꯃꯗ ꯆꯠꯈ꯭ꯔꯦ. ꯑꯗꯨꯗꯤ ꯕꯥꯞꯇꯥꯏꯖ ꯇꯧꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩ? ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯒ ꯌꯦꯠꯀꯗ ꯄꯥꯡ ꯇꯤꯡꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯨꯔꯥꯟꯕ ꯑꯃ, ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯨꯔꯥꯜꯂꯛꯄ ꯑꯃ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯦꯔꯥꯗꯥꯏꯁꯇ ꯄꯨꯈꯤ. ꯃꯥ ꯕꯥꯞꯇꯥꯏꯖ ꯇꯧꯈꯤꯕ꯭ꯔꯥ? ꯇꯧꯈꯤꯗꯦ. ꯃꯥ ꯀꯔꯤ ꯇꯧꯈꯤ? ꯊꯥꯖꯈꯤꯕ. ꯁꯤꯅꯤ ꯃꯌꯥꯝ. ꯑꯁꯤ ꯀꯅꯥꯅ ꯍꯥꯏꯒꯅꯤ? ꯀꯅꯥꯅ ꯇꯥꯛꯀꯅꯤ? ꯅꯪ ꯑꯃꯁꯨꯡ ꯑꯩꯅ, ꯑꯗꯣꯝ ꯑꯃꯁꯨꯡ ꯑꯩꯅ ꯇꯥꯛꯇ꯭ꯔꯗꯤ ꯀꯅꯥꯅ ꯇꯥꯛꯀꯅꯤ? ꯃꯤꯒꯤ ꯙꯔꯃ ꯅꯨꯡꯁꯤꯁꯤ. ꯃꯤꯒꯤ ꯙꯔꯃ ꯅꯨꯡꯁꯤꯁꯤ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ. ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯁꯦ, ꯏꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯔꯛꯄ ꯃꯇꯝꯗꯅꯦ, ꯃꯤꯒꯤ ꯙꯔꯃꯗꯨꯁꯨ ꯅꯨꯡꯁꯤꯒꯗꯕꯅꯤ. ꯃꯤꯒꯤ ꯙꯔꯃꯗ ꯑꯩꯈꯣꯏꯅ ꯊꯤꯅ ꯉꯥꯡꯕꯒꯤ ꯍꯛ ꯂꯩꯕ꯭ꯔꯥ? ꯂꯩꯇꯦ. ꯃꯤꯒꯤ ꯙꯔꯃ, ꯅꯪꯒꯤ ꯙꯔꯃꯗꯨꯗꯤ ꯑꯗꯨꯅꯤ, ꯅꯪꯒꯤꯗꯨꯗꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕ꯭ꯔꯅꯦ ꯑꯩꯈꯣꯏꯗ? ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯂꯒ ꯍꯥꯏꯔꯤꯁꯦ. ꯏꯁꯣꯔꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯏꯁꯣꯔꯅ ꯁꯤꯈꯤꯕꯗꯣ ꯅꯪꯒꯤ ꯄꯥꯞꯀꯤꯗꯃꯛꯇꯁꯨꯅꯤ. ꯅꯪꯅ ꯊꯥꯖꯕ ꯃꯇꯝꯗ ꯅꯪꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯒꯅꯤ. ꯅꯪꯒꯤ ꯙꯔꯃ ꯍꯣꯡꯒꯗꯧꯕ ꯅꯠꯇꯦ, ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯧꯕꯅꯤ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯆꯤꯟꯗꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅ ꯍꯥꯏꯔꯝꯗꯦ ꯃꯌꯥꯝ. ꯃꯍꯥꯛ ꯊꯥꯖꯕꯗꯤ ꯑꯩꯈꯣꯏꯒ ꯃꯄꯥꯒ ꯃꯆꯥꯒꯤ ꯃꯔꯤ ꯂꯩꯕꯅꯤ. ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯤ ꯑꯇꯣꯞꯄ ꯅꯨꯡꯁꯤꯅꯨ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯅꯦ ꯃꯌꯥꯝ? ꯍꯥꯏꯗꯦ. ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏ. ꯑꯄꯣꯁꯇꯜ ꯄꯣꯜꯅ ꯀꯔꯤ ꯍꯥꯏ? ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒꯤꯗꯃꯛꯇ ꯅꯣꯛꯏꯕꯁꯤꯡꯒ ꯅꯣꯛꯃꯤꯟꯅꯩ, ꯀꯞꯄꯤꯕꯁꯤꯡꯒ ꯀꯞꯃꯤꯟꯅꯩ. ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝꯗ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯃꯥꯅ ꯊꯣꯡꯉꯝꯕꯗꯣ ꯃꯥ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯏ. ꯀꯔꯤꯒꯤꯅꯣ? ꯆꯥꯕꯗꯨꯅ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦ, ꯊꯛꯄꯗꯨꯅ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦ, ꯑꯐꯕ ꯋꯥꯄꯥꯎꯗꯨꯅ ꯏꯝꯄꯣꯔꯇꯦꯟꯅꯤ. ꯆꯥꯔꯒ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯗꯣꯏ ꯅꯠꯇꯦ, ꯆꯥꯗ꯭ꯔꯒ ꯐꯪꯗꯣꯏ ꯅꯠꯇꯦ, ꯊꯛꯄꯅ ꯅꯠꯇꯦ, ꯊꯛꯇ꯭ꯔꯒ ꯅꯠꯇꯦ. ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯣ ꯇꯥꯕꯗꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯕꯒꯤꯗꯃꯛꯇ, ꯍꯥꯏꯔꯤꯕ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯗꯨꯒ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯅ ꯂꯩꯔꯒ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯈꯤꯕ ꯃꯌꯥꯝ. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯁꯦ. ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ. ꯑꯣꯖꯥ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯦꯟꯗ꯭ꯔꯤꯌꯨ, ꯃꯥꯒꯤ ꯑꯅꯥꯕ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯅ ꯑꯋꯥꯕ ꯑꯣꯏꯔꯦ. ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ. ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯄꯥꯡꯕꯤꯕ ꯑꯣꯏꯁꯅꯨ. ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯦ, ꯑꯩꯁꯦ ꯃꯌꯥꯝ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝ ꯄꯪꯈꯟꯗ ꯈꯟꯖꯟꯕ, ꯍꯛꯆꯥꯡꯗ ꯑꯩꯁꯨ ꯑꯅꯥꯕ ꯈꯔꯅꯤ ꯃꯃꯥꯡꯗ ꯐꯥꯎꯈꯤ ꯃꯌꯥꯝ. ꯑꯩꯁꯨ ꯑꯅꯥꯕ ꯑꯌꯦꯛꯄꯁꯦ ꯌꯥꯝ ꯐꯥꯎꯋꯦ. ꯑꯩꯈꯣꯏꯗ ꯑꯅꯥꯕ ꯑꯌꯦꯛꯄ ꯐꯥꯎꯔꯛꯏ ꯍꯥꯏꯗꯨꯅꯀꯣ, ꯐꯥꯎꯔꯛꯄ ꯃꯇꯝꯗꯅꯦ ꯍꯦꯟꯅ ꯅꯛꯁꯜꯂꯨ, ꯏꯁꯣꯔꯗ ꯅꯛꯁꯜꯂꯨ. ꯍꯥꯏꯔꯤꯕ ꯎꯁꯥꯗꯨꯅ ꯎꯄꯥꯝꯕꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯎꯁꯥꯗꯣ ꯃꯥ ꯍꯤꯡꯗꯣꯏꯅꯤ. ꯑꯩꯈꯣꯏꯅ ꯋꯥꯔꯦ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯄ ꯌꯥꯗꯦ. ꯏꯁꯣꯔꯗ ꯅꯛꯁꯤꯟꯕ. ꯏꯄꯥ ꯅꯍꯥꯛ ꯂꯩ. ꯏꯄꯥꯒꯤ ꯋꯥꯍꯩꯅ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯗꯤ ꯌꯥꯝꯅ ꯄꯥꯕ ꯇꯥꯔꯦ ꯃꯌꯥꯝ. ꯕꯥꯏꯕꯜ ꯄꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ? ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛꯇꯅꯤ. ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯗꯥꯛꯐꯝ ꯅꯥꯏꯅ ꯂꯧꯈꯤꯕꯗꯣ ꯑꯩꯈꯣꯏ ꯅꯥꯕ ꯐꯅꯕꯒꯤꯅꯤ ꯍꯥꯏ ꯃꯌꯥꯝ. ꯑꯗꯨꯅ ꯏꯄꯥ ꯅꯍꯥꯛ ꯂꯩꯀꯣ, ꯏꯄꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯦꯀꯣ, ꯏꯄꯥ ꯅꯍꯥꯛ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤꯀꯣ, ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ, ꯑꯩ ꯅꯥꯕ ꯌꯥꯗꯦ ꯏꯄꯥ, ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯅꯤ, ꯅꯆꯥꯅꯨꯄꯤꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ. ꯑꯩꯉꯣꯟꯗ ꯅꯥꯔꯤꯕ ꯌꯦꯠꯂꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯊꯣꯛꯈꯣ. ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯅꯥꯕꯁꯦ ꯃꯔꯨ ꯐꯪꯅ ꯂꯧꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯆꯤꯟꯗꯒꯤꯁꯨ ꯍꯥꯏꯗꯣꯛꯄꯤꯌꯨ ꯃꯌꯥꯝ. ꯊꯥꯡꯗꯕꯤꯈꯤꯒꯅꯤ. ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯐꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯗ ꯄꯥꯡꯒꯜ ꯗꯕꯜ ꯄꯤꯔꯛꯀꯅꯤ. ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ. ꯑꯁꯥꯡꯕꯤ ꯆꯅꯨ, ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ. ꯊꯥꯒꯠꯆꯔꯤ. ꯏꯕꯦꯝꯆꯥ ꯌꯦꯟꯗ꯭ꯔꯦꯟꯕꯝ, ꯑꯣꯖꯥ ꯀꯟꯕꯤ ꯃꯄꯨꯒꯤ ꯃꯤꯡꯗ ꯑꯉꯝꯕ ꯄꯤꯟꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ. ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯏꯃꯨꯡ ꯑꯗꯨꯒꯤꯗꯃꯛꯇ ꯈꯟꯖꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯑꯩ ꯈꯔ ꯆꯥꯎꯅ ꯑꯩ ꯄꯥꯡꯖꯅꯤꯡꯕꯅꯤ. ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ, ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯁꯥꯁꯦ ꯊꯨꯡꯍꯟꯕꯤꯌꯨ. ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯏꯁꯔꯒꯗ ꯂꯨꯍꯨꯞ ꯆꯥꯎꯕ ꯑꯣꯏꯒꯅꯤ.
ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯊꯕꯛ ꯂꯩꯇꯕꯅꯤ ꯃꯌꯥꯝ. ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯅꯨꯡꯁꯤꯔꯒꯗꯤ ꯄꯥꯡꯉꯤ ꯃꯌꯥꯝ. ꯑꯩꯈꯣꯏ ꯅꯨꯡꯁꯤꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ. ꯑꯩꯈꯣꯏꯅ ꯉꯝꯖꯕꯗꯒꯤ ꯍꯣꯠꯅꯃꯤꯟꯅꯁꯤ. ꯑꯗꯣꯝꯅꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣꯝꯅ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯗꯣꯝ ꯍꯟꯊꯔꯣꯏ. ꯑꯗꯣꯝꯒꯤ ꯂꯝꯕꯤ ꯂꯥꯛꯀꯅꯤ. ꯐꯠꯇꯕ ꯊꯣꯛꯀꯗꯧꯕ, ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯀꯗꯧꯕꯗꯒꯤ ꯀꯟꯕꯤꯒꯅꯤ. ꯃꯔꯝꯗꯤ ꯑꯗꯣꯝꯁꯦ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ. ꯊꯧꯒꯜ ꯇꯧꯕꯁꯦ ꯑꯁꯤꯗ ꯕꯥꯎꯟꯗꯔꯤ ꯑꯃꯈꯛꯇꯪ ꯈꯟꯕꯤꯒꯅꯨ. ꯆꯥꯛ ꯂꯥꯝꯕ ꯃꯤꯉꯣꯟꯗ ꯆꯥꯛ ꯄꯤꯖꯁꯤ ꯃꯌꯥꯝ. ꯆꯥꯛ ꯂꯥꯝꯗꯕ ꯃꯤꯉꯣꯟꯗ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯃꯉꯣꯟꯗ ꯆꯥꯛ ꯄꯤꯖꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇꯅꯦ, ꯆꯥꯛ ꯂꯥꯝꯃꯒ ꯆꯥꯛ ꯈꯤꯇꯪ ꯄꯤꯖꯕꯤꯌꯨꯕ ꯍꯥꯏꯅ ꯅꯤꯔꯤꯕ ꯃꯤꯁꯛꯇꯣ ꯑꯗꯨꯒ ꯄꯤꯃꯤꯟꯅꯁꯦꯕ. ꯑꯗꯨꯒ ꯄꯤꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯥꯕ ꯐꯍꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤ ꯍꯥꯏꯅ ꯐꯍꯟꯕ꯭ꯔꯥ? ꯃꯍꯥꯛ ꯑꯩꯒꯤ ꯃꯤꯅꯤ, ꯃꯍꯥꯛ ꯑꯩꯒꯤ ꯌꯨꯝ ꯃꯅꯥꯛꯀꯤ ꯃꯤꯅꯤ ꯍꯥꯏꯅ ꯐꯍꯟꯕ꯭ꯔꯥ? ꯐꯍꯟꯗꯦꯗꯅ. ꯃꯉꯣꯟꯗ ꯀꯧꯖꯕꯁꯤꯡꯕꯨ ꯐꯍꯜꯂꯤ. ꯃꯉꯣꯟꯗ ꯀꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯡꯕꯨ ꯀꯟꯕꯤ. ꯑꯁꯤꯅꯤ ꯃꯌꯥꯝ. ꯔꯟꯖꯤꯇꯥ ꯗꯦꯕꯤ ꯑꯃꯦꯟ 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 ꯍꯥꯏꯕꯤꯔꯦ. ꯊꯥꯒꯠꯆꯔꯤ. ꯃꯌꯥꯝ, ꯄ꯭ꯔꯚꯨ ꯑꯩ ꯂꯥꯛꯂꯤ. ꯅꯪꯒꯤ ꯈꯨꯌꯥꯗ ꯑꯩꯕꯨ ꯀꯣꯛꯄꯤꯌꯨ. ꯑꯩꯅ ꯀꯜꯕꯥꯔꯤꯒꯤ ꯊꯥꯒꯠꯆꯔꯤ. ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃꯁꯨ ꯂꯩꯕꯅꯤ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚ ꯑꯁꯤꯗ ꯌꯦꯡꯕꯤꯔꯒ ꯑꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩ ꯊꯥꯖꯔꯝꯃꯤ, ꯑꯩ ꯕꯥꯞꯇꯥꯏꯖ ꯂꯧꯔꯝꯃꯦ, ꯑꯩ ꯇꯣꯛꯑꯦ ꯍꯥꯏꯅ ꯌꯥꯝ ꯂꯥꯏ ꯍꯥꯏꯕꯤꯔꯤꯕꯗꯣ, ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯗꯣꯝꯕꯨ ꯀꯧꯏꯀꯣ. ꯙꯔꯃ ꯍꯣꯡꯗꯣꯛꯅꯕꯒꯤ ꯅꯠꯇꯦ, ꯙꯔꯃꯁꯤꯡꯗ ꯁꯥꯎꯅꯕꯒꯤ ꯅꯠꯇꯦ, ꯊꯤꯅ ꯉꯥꯡꯅꯕꯒꯤ ꯅꯠꯇꯦ, ꯑꯗꯣꯝꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ. ꯇꯥꯏꯕꯪꯄꯥꯟꯕꯗ ꯐꯠꯇꯕ ꯍꯦꯟꯒꯠꯂꯛꯂꯕ, ꯃꯤꯁꯤ ꯃꯤꯅꯥꯏ ꯍꯦꯟꯒꯠꯂꯛꯂꯕ ꯃꯇꯝꯁꯤꯗꯅꯦ, ꯊꯋꯥꯏꯒꯤꯗꯃꯛꯇ ꯄꯟꯊꯨꯡ ꯍꯥꯏꯕꯁꯦ ꯑꯃ ꯈꯟꯕꯤꯌꯨ. ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ, ꯍꯛꯆꯥꯡꯒꯤ ꯅꯠꯇꯦ. ꯊꯋꯥꯏꯒꯤ ꯄꯟꯊꯨꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯕ. ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯁꯤꯕꯤꯕ, ꯃꯀꯣꯛꯇ ꯌꯣꯄꯤ ꯊꯥꯔꯛꯄ, ꯃꯀꯣꯛꯇ ꯇꯤꯡꯈꯪ ꯎꯞꯄꯛꯄ, ꯃꯈꯣꯡꯗ ꯌꯣꯄꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯕ ꯏꯄꯥꯁꯦ ꯑꯗꯣꯝꯅ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤꯗꯃꯛꯇ. ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯣꯏ ꯑꯣꯖꯥ, ꯐꯣꯔꯁ ꯇꯧꯔꯣꯏ. ꯅꯪ ꯑꯩ ꯀꯩꯒꯤ ꯊꯥꯗꯣꯛꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯣꯏ, ꯃꯪꯗꯁꯨ ꯎꯍꯜꯂꯣꯏ. ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯅꯥꯗꯁꯨ ꯅꯝ ꯍꯥꯗꯦ. ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯅꯤ, ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯀꯧꯔꯤꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ, ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯣ. ꯂꯥꯟ ꯑꯃꯠꯇ ꯁꯣꯛꯅꯔꯝꯗꯦ ꯃꯌꯥꯝ, ꯌꯦꯡꯕꯤꯌꯨ, ꯂꯥꯟ ꯑꯃꯠꯇ ꯁꯣꯛꯅꯔꯝꯗꯦ. ꯑꯗꯨꯕꯨ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯥ ꯄꯣꯛꯄ ꯃꯇꯝꯗꯒꯤꯅꯦ. ꯃꯥ ꯍꯦꯛ ꯄꯣꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟꯕꯗ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯅ ꯃꯤ ꯑꯃꯈꯛ ꯄꯣꯛꯈꯤꯕ, ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯃꯥ ꯄꯣꯛꯈꯤꯕꯗꯒꯤ ꯆꯍꯤ ꯃꯁꯤꯡ ꯊꯤꯕ ꯍꯧꯈꯤ. ꯈ꯭ꯔꯤꯁꯇꯟ ꯌꯥꯗꯦ, ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ, ꯈ꯭ꯔꯤꯁꯇꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤꯑꯕ ꯃꯌꯥꯝꯅ. ꯍꯥꯏꯅꯩꯀꯣ ꯃꯌꯥꯝ, ꯈ꯭ꯔꯤꯁꯇꯦꯟꯁꯦ ꯑꯩꯈꯣই ꯂꯩꯕꯥꯛꯀꯤ ꯅꯠꯇꯦꯅ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯄꯗꯒꯤ ꯆꯍꯤ ꯃꯁꯤꯡ ꯊꯤꯕ ꯍꯧꯈꯤꯕꯅꯤ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯇꯥꯡ ꯑꯃꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯗꯦꯠ 1ꯗ ꯕꯦꯇꯣꯟ ꯐꯪꯉꯤꯗꯣ, ꯑꯗꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄꯗꯒꯤ ꯆꯍꯤ ꯃꯁꯤꯡ ꯊꯤꯕꯗꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯛꯈꯤꯕ ꯅ꯭ꯌꯨ ꯏꯌꯥꯔ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯛꯈꯤꯕ ꯇꯥꯡ ꯑꯃꯅꯤ, ꯑꯗꯨꯒ ꯕꯦꯇꯣꯟ ꯐꯪꯉꯤꯗꯣ. ꯆꯨꯝꯃꯕ ꯃꯌꯥꯝ? ꯑꯗꯨꯑꯣꯏꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯌꯦꯡꯕꯤꯌꯣꯕ. ꯑꯩ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠꯇꯗꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕꯗꯣ, ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯤꯜ ꯂꯥꯡꯕꯗꯣ ꯊꯨꯒꯥꯏꯌꯦꯕ. ꯅ꯭ꯌꯨ ꯏꯌꯥꯔ ꯅꯨꯃꯤꯠꯇꯗꯤ ꯕꯟꯗ꯭ꯔꯥ ꯆꯥꯏ, ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ, ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯥꯏꯅ ꯍꯥꯏꯔꯤꯕ. ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯥꯏꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯕꯥꯔꯊꯗꯦꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦꯕ. ꯇꯥꯏꯕꯪꯄꯥꯟꯕꯗ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯅ ꯃꯤꯁꯛ ꯑꯃꯈꯛ ꯄꯣꯛꯈꯤ. ꯃꯍꯥꯛ ꯄꯣꯛꯄꯗꯒꯤ ꯇꯥꯏꯕꯪꯄꯥꯟꯕꯁꯦ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯈꯤꯕꯅꯦꯕ, ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗ. ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ ꯏꯪ ꯀꯨꯝꯖꯥ 2015 ꯍꯥꯏꯗꯣ. ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ ꯍꯥꯏꯔꯤꯁꯦ, ꯑꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯅ ꯊꯥꯖꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯒꯤ ꯆꯍꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯝꯗꯦ. ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯁꯤꯅꯤ ꯑꯩꯒꯤ ꯋꯥꯍꯪꯁꯦ. ꯇꯥꯏꯕꯪꯄꯥꯟꯕꯗ ꯙꯔꯃꯁꯨ ꯌꯥꯝ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯙꯔꯃ ꯄꯨꯝꯅꯃꯛꯇꯤ ꯐꯩ, ꯑꯗꯨꯕꯨ ꯙꯔꯃ ꯑꯃꯒ ꯌꯦꯡꯊꯤꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯎꯏꯀꯣ, ꯍꯤꯟꯗꯨꯒ ꯃꯨꯁꯂꯤꯝꯒꯒꯤ ꯃꯔꯛꯇ ꯀꯩꯅꯣ ꯇꯧꯕ, ꯅꯪ ꯀꯔꯝꯕ ꯙꯔꯃꯅꯣ ꯍꯥꯏꯔꯒ ꯍꯥꯠꯄꯁꯨ ꯌꯥꯎꯏ. ꯅꯪ ꯀꯔꯝꯕ ꯙꯔꯃꯒꯤ ꯃꯤꯅꯣ, ꯍꯤꯟꯗꯨꯅꯤ ꯍꯥꯏꯔꯒ ꯍꯥꯠꯄ. ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯗꯣ, ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯃꯒ ꯈꯟꯅꯍꯟꯒꯗ꯭ꯔꯥ, ꯑꯃꯒ ꯐꯨꯅꯍꯟꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯊꯣꯛꯏꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯃꯈꯛꯇ. ꯀꯅꯥꯅ ꯅꯨꯃꯤꯠ ꯁꯦꯝꯕꯅꯣ?
ꯅꯍꯥꯛꯇꯤ ꯅꯍꯥꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯎꯍꯟꯕꯤꯌꯨ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯍꯪꯁꯦ ꯃꯇꯝ ꯑꯃꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯅꯣꯔꯣꯛ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯍꯦꯜ ꯖꯦꯍꯦꯟꯅꯨꯝ ꯑꯩ ꯆꯠꯅꯤꯡꯗꯦ ꯁꯤꯕ ꯂꯣꯏꯔꯒ ꯍꯦꯛꯇ ꯁꯔꯒꯗ ꯀꯥꯔꯕ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯇꯧꯕ ꯐꯠꯇꯕ ꯇꯧꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯐꯠꯇꯕꯁꯨ ꯇꯧꯏ ꯑꯐꯕꯁꯨ ꯇꯧꯏ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯑꯐꯕꯅꯤ ꯐꯠꯇꯕ ꯇꯧꯕ ꯌꯥꯗꯦ ꯏꯁꯣꯔꯗꯤ ꯐꯠꯇꯕ ꯇꯧꯕ ꯌꯥꯗꯦ ꯃꯌꯥꯝ ꯕꯥꯏꯛ ꯊꯧꯕ ꯃꯇꯝꯗ ꯀꯥꯔ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜ ꯐꯥꯍꯧꯔꯅꯨ ꯅꯠꯇ꯭ꯔꯒ ꯕꯥꯏꯛ ꯊꯧꯕꯗ ꯍꯦꯜꯃꯦꯠ ꯎꯞꯄꯅꯨ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯐꯥꯔꯣ ꯆꯂꯥꯟ ꯄꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯈꯟꯗꯣꯏꯅꯣ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯑꯩ ꯏꯂꯤꯁꯥ ꯆꯥꯒꯦ ꯅꯠꯇ꯭ꯔꯒ ꯁꯩꯔꯦꯡ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯤꯔꯒ ꯁꯨꯃꯥꯏꯅ ꯇꯥ ꯂꯩꯔꯒ ꯁꯩꯔꯦꯡꯗꯣ ꯑꯩ ꯃꯥꯡ ꯊꯝꯃꯒ ꯀꯥꯟꯅꯔꯔꯣꯏꯕ ꯑꯩꯅ ꯍꯤꯡꯉꯤꯉꯩꯗ ꯑꯩꯒꯤ ꯃꯥꯡꯗ ꯄꯨꯔꯛꯄꯗꯨꯅꯤ ꯃꯊꯧ ꯇꯥꯏ ꯍꯤꯡꯉꯤꯉꯩꯗ ꯈꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯈꯟꯖꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯛꯂꯛꯈꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯑꯍꯤꯡꯕꯅꯤ ꯃꯌꯥꯝ ꯍꯤ ꯏꯁ ꯑꯦ ꯂꯤꯚꯤꯡ ꯒꯣꯗ ꯑꯩꯗꯤ ꯍꯤꯡꯒꯠꯄ ꯑꯃꯁꯨꯡ ꯍꯤꯡꯕ ꯑꯗꯨꯅꯤ ꯖꯤꯁꯨꯅ ꯍꯥꯏꯔꯤꯕ ꯑꯩꯕꯨ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨ ꯁꯤꯔꯕꯁꯨ ꯍꯤꯡꯒꯅꯤ ꯑꯁꯤ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤꯁꯦ ꯍꯦꯛꯇ ꯑꯗꯨꯝ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯃꯁꯥꯃꯛ ꯁꯤꯔꯒ ꯍꯤꯡꯒꯠꯂꯤꯕ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯁꯤꯕꯒꯤ ꯅꯨꯃꯤꯠ ꯍꯤꯡꯒꯠꯄꯒꯤ ꯅꯨꯃꯤꯠ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯃꯄꯨꯁꯦ ꯃꯤꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯗꯣꯝꯒꯤꯅꯤ ꯂꯦꯝꯅ ꯐ꯭ꯔꯤ ꯁꯜꯚꯦꯁꯟ ꯑꯩꯅ ꯅꯪꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯔꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯅꯪꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯔꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯃꯜ ꯄꯤꯔꯤꯁꯦ ꯄꯩꯁꯥꯅ ꯂꯨꯄꯥꯅ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯍꯤꯁ ꯑꯣꯟ ꯕ꯭ꯂꯠ ꯃꯍꯥꯛꯀꯤ ꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯈꯣꯏꯒꯤ ꯏ ꯑꯁꯦ ꯃꯥꯅ ꯍꯟꯗꯣꯛꯄꯤꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯕꯥꯞꯇꯥꯏꯁ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯣꯛꯑꯦ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣꯅꯦ ꯇꯣꯛꯏꯗꯣ ꯀꯨꯀꯤꯅ ꯃꯈꯣꯏꯅ ꯐꯠꯇꯕꯗꯒꯤ ꯀꯨꯀꯤꯅ ꯃꯤ ꯍꯥꯠꯄꯗꯒꯤ ꯀꯨꯀꯤꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯔ ꯀꯨꯀꯤꯒꯤ ꯖꯥꯠꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯏ ꯍꯥꯏꯅ ꯈꯟꯕꯒꯤꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯨꯀꯤꯗ ꯍꯥꯏ ꯍꯥꯏꯅ ꯇꯧꯔꯤꯔ ꯕꯥꯏꯕꯜꯗꯗꯤ ꯅꯨꯡꯁꯤꯌꯨꯇ ꯍꯥꯏꯔꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗꯅꯤ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯗꯅꯦ ꯅꯨꯡꯁꯤꯌꯨ ꯀꯟꯕꯤꯌꯨ ꯆꯥꯟꯕꯤꯌꯨ ꯂꯣꯏꯅꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯥꯀꯖꯥꯏ ꯅꯥꯀꯜꯗ ꯐꯨꯔꯛꯑꯁꯨ ꯑꯇꯣꯞꯄ ꯑꯣꯟꯁꯤꯜꯂꯨ ꯂꯃꯟ ꯈꯨꯝꯒꯅꯨ ꯅꯨꯡꯁꯤꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯎꯗꯦ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯎꯔꯦ ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯍꯥꯏ ꯑꯗꯣ ꯅꯨꯡꯁꯤꯗꯕꯗꯣ ꯏꯁꯣꯔꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯈꯪꯕꯤꯌꯨꯁꯦ ꯃꯤ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯃꯥ ꯏꯁꯣꯔꯗꯒꯤ ꯅꯠꯇꯦ ꯅꯧꯅ ꯄꯣꯛꯇ꯭ꯔꯤ ꯅꯧꯅ ꯄꯣꯛꯇꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯉꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯕꯤꯕꯒꯤ ꯈꯨꯗꯝ ꯑꯃꯈꯛ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯕꯤꯕ ꯊꯋꯥꯏ ꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯕ ꯃꯤꯁꯛꯁꯦ ꯃꯍꯥꯛꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯉꯣꯟꯗ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯃ ꯎꯏ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩ ꯃꯉꯥꯏꯔꯦ ꯑꯩꯗꯤ ꯌꯥꯝ ꯈꯪꯉꯤ ꯑꯩꯗꯤ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯤ ꯑꯩꯗꯤ ꯑꯗꯨꯅꯤ ꯐꯝ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯃꯤꯅ ꯇꯧꯕꯗꯒ ꯊꯥꯅꯗꯕ ꯑꯗꯩꯗꯤ ꯎꯁꯤꯠ ꯊꯧꯑꯣꯏꯕꯤꯗꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯕ ꯉꯔꯥꯡꯇꯒꯤ ꯃꯥꯅ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯣꯏ ꯑꯗꯨ ꯌꯥꯗꯦꯅꯦ ꯏꯁꯣꯔꯅ ꯊꯥꯡꯒꯠꯄꯤꯕ ꯃꯇꯝꯗ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯄꯥꯁꯇꯔ ꯑꯃꯅ ꯃꯌꯥꯝ ꯅꯪ ꯂꯥꯟ ꯃꯔꯛꯁꯤꯗ ꯅꯪ ꯋꯥꯄꯥꯎ ꯍꯥꯏꯗꯣꯛꯀꯅꯨ ꯅꯪꯅ ꯍꯥꯏꯔꯒ ꯃꯤꯅ ꯇꯥꯅꯤꯡꯉꯣꯏ ꯑꯗꯨꯑꯣꯏꯗꯤ ꯑꯩꯒꯤꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩ ꯑꯩ ꯍꯥꯏꯗꯦ ꯅꯪꯁꯨ ꯍꯥꯏꯅꯨ ꯍꯥꯏ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡ ꯀꯧꯔꯒ ꯈꯨꯔꯨꯗ ꯀꯨꯜꯂꯒ ꯄ꯭ꯔꯦꯌꯔ ꯇꯧꯕꯅꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯅꯤ ꯏꯄꯥ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯦ ꯑꯩꯗꯤ ꯗꯥꯟꯁ ꯇꯧꯔꯝꯕ ꯑꯦꯜꯕꯥꯝ ꯀꯨꯝꯃꯝꯕ ꯃꯤꯅꯤ ꯍꯦꯔꯣ ꯑꯣꯏꯅ ꯏꯄꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯄꯥꯁꯇꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯏꯄꯥ ꯑꯩ ꯅꯪꯒꯤ ꯋꯥꯄꯥꯎ ꯍꯥꯏꯗꯣꯛꯎꯔꯥ ꯍꯥꯏꯗꯣꯛꯀꯅꯨꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤ ꯏꯄꯥ ꯅꯪ ꯑꯍꯤꯡꯕꯅꯤ ꯅꯪꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯉꯁꯤꯗꯒꯤ ꯋꯥꯄꯥꯎ ꯂꯦꯞꯆꯔꯒꯦ ꯏꯄꯥ ꯅꯪꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯥꯏꯗꯣꯛꯀꯅꯤ ꯃꯔꯝꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯝꯖꯩ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯕ ꯃꯇꯝꯗꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯏꯃꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯦꯕ ꯑꯣꯖꯥ ꯅꯪꯒꯤ ꯋꯥꯄꯥꯎ ꯂꯦꯞꯄꯤꯒꯅꯨ ꯅꯪꯒꯤ ꯋꯥꯄꯥꯎ ꯇꯥꯔꯒ ꯑꯩꯈꯣꯏ ꯍꯤꯡꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯟ ꯃꯔꯛꯁꯤꯗ ꯑꯗꯨꯒꯤ ꯋꯥꯄꯥꯎ ꯇꯥꯕꯗ ꯑꯗꯨꯒꯤ ꯋꯥꯍꯩ ꯇꯥꯕꯗꯒꯤ ꯑꯩ ꯈꯪꯈ꯭ꯔꯦꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯔꯛꯑꯦꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯪ ꯐꯣꯡꯗꯣꯛꯎ ꯑꯩꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯎ ꯍꯥꯏꯅ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯕꯅ ꯍꯦꯟꯅ ꯂꯨꯗꯣꯏꯅꯣ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯎ ꯍꯥꯏꯔꯛꯄꯅ ꯂꯨꯒꯗ꯭ꯔꯥ ꯐꯣꯡꯗꯣꯛꯀꯅꯨ ꯍꯥꯏꯕꯅ ꯂꯨꯔꯛꯀꯗ꯭ꯔꯥ
ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈꯪꯖꯈꯤꯕꯁꯤꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯕꯤꯖꯤ ꯀꯩꯅꯣ ꯀꯩꯅꯣ ꯑꯣꯛꯇꯤ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯂꯩ ꯆꯤꯀꯟ ꯂꯩꯔꯝꯒꯅꯤ ꯆꯤꯀꯟ ꯂꯩꯔꯝꯒꯅꯤ ꯅꯪꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯔꯒ ꯀꯩꯅꯣ ꯑꯝꯇ ꯔꯤꯇꯤꯛ ꯔꯤꯇꯤꯛ ꯑꯣ ꯔꯤꯇꯤꯛ ꯂꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯐꯝꯖꯕꯅꯤ ꯁꯤꯗ ꯊꯣꯛꯂꯛꯎꯁꯤꯅ ꯆꯤꯀꯟ ꯆꯥꯝꯃꯗ ꯄꯦꯛꯀꯤꯡ ꯇꯧꯕꯤꯔꯣ ꯀꯣꯟꯇꯦꯅꯔꯗ ꯍꯥꯞꯄꯨꯀꯣ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯑꯩ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯀꯣꯟꯊꯧꯖꯝ ꯕꯟꯗꯅꯥ ꯆꯅꯨ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯏꯁꯣꯔꯅ ꯍꯦꯟꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯀꯣꯟꯊꯧꯖꯝ ꯕꯟꯗꯅꯥ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨꯁꯨ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯦꯟꯅ ꯍꯦꯟꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯊꯧꯖꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯤꯡ ꯗꯦꯕꯤꯠꯁꯟ ꯄ꯭ꯔꯚꯨꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯀꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯅꯤꯄꯥꯟꯒ ꯍꯥꯞꯄꯨꯀꯣ ꯑꯆꯧ ꯑꯆꯧꯕꯗꯣ ꯈꯜꯂꯣ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯁ꯭ꯔꯤꯅꯤꯕꯥꯁ ꯑꯣꯖꯥ ꯍꯥꯏ ꯑꯣꯖꯥ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯣ ꯍꯌꯦꯡꯁꯦ ꯑꯣꯖꯥꯒꯤ ꯑꯦꯀꯥꯎꯟꯗ ꯑꯩꯒꯤ ꯉꯝꯖꯕ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯁꯥꯏꯇꯣꯟꯒꯤ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯃꯦꯟ ꯑꯣꯖꯥ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ ꯁ꯭ꯔꯤꯅꯤꯕꯥꯁ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯁꯤꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯉꯝꯃꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯩꯀꯣ ꯃꯌꯥꯝꯅ ꯈꯔ ꯇꯧꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯖꯣꯟ ꯆꯦꯞꯇꯔ 14 verse 14 if you love me you will keep me commandment ꯍꯥꯏꯅ ꯍꯥꯏꯕꯤ ꯑꯃꯦꯟ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯨꯒ ꯀꯤꯡ ꯗꯦꯕꯤꯠꯀꯤꯗꯃꯛ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯑꯩ ꯑꯔꯣꯏꯕ ꯃꯇꯝꯗ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯑꯃꯨꯛ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯗꯤꯅꯥ ꯀꯣꯔꯦꯟ ꯑꯣꯖꯥꯒꯤ ꯃꯦꯁꯦꯖ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯏꯪꯊꯕ ꯐꯪꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯂꯩꯕꯤꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯗꯣ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯌꯥꯝ ꯆꯨꯝꯃꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯥꯂꯦꯝ ꯁꯅꯥ ꯑꯗꯨꯒ ꯑꯕꯨꯡ ꯄꯥꯎꯈꯨꯝꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯑꯉꯣꯝ ꯂꯇꯥ ꯀꯣ ꯑꯉꯣꯝ ꯂꯇꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯤꯁꯇꯔꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯗꯥꯡꯁꯥ ꯂꯥꯏꯗꯣꯡ ꯑꯣꯖꯥ ꯑꯩꯒꯤ ꯏꯃꯨꯡꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯑꯩ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯄ꯭ꯔꯦꯌꯔꯒꯤ ꯏꯃꯣꯖꯤ ꯊꯥꯕꯤꯔꯛꯏ ꯑꯃꯦꯟ ꯀꯤꯡ ꯗꯦꯕꯤꯠꯁꯟ ꯂꯣꯔꯗ ꯍꯦꯞ ꯃꯔꯁꯤ ꯑꯣꯟ ꯃꯤ ꯑꯦ ꯁꯤꯅꯔ ꯌꯦꯁ ꯑꯃꯦꯟ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯥꯂꯦꯂꯨꯌꯥ ꯏꯕꯣꯝꯆꯥ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯑꯣꯖꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯤ ꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯀꯤꯡ ꯗꯦꯕꯤꯠꯁꯟ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯅꯁꯨ ꯊꯃꯣꯏꯗꯒꯤ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯖꯌꯥ ꯑꯂꯥꯡꯕꯝ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯂꯦꯞꯇꯅ ꯁꯟꯗꯣꯛꯄꯤꯌꯣ ꯕ꯭ꯔꯗꯔ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯉꯝꯍꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯃꯌꯥꯝꯅꯁꯨ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥꯗ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯌꯥꯎꯕꯤꯌꯨ ꯑꯩ ꯀꯅꯥꯁꯨ ꯅꯠꯆꯗꯦ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯇꯣꯝꯕ ꯑꯣꯖꯥ ꯑꯩꯒꯤꯗꯃꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯑꯣꯖꯥ ꯇꯣꯝꯕ ꯁꯣꯏꯗꯅ ꯏꯁꯣꯔꯅ
ꯄꯥꯡꯕꯤꯕ ꯑꯣꯏꯁꯅꯨ, ꯑꯣꯖꯥ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯕ ꯑꯣꯏꯁꯅꯨ. ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯈꯣꯏꯔꯥꯛꯐꯝ ꯔꯖꯦꯜ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯩꯇꯩ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯏꯁꯣꯔ ꯑꯆꯨꯝꯕꯒꯤ ꯃꯤꯡꯗ ꯂꯥꯛꯄꯁꯦ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ. ꯈꯣꯏꯔꯥꯛꯐꯝ ꯔꯨꯖꯦꯜ. ꯑꯣꯖꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯣꯖꯥ ꯂꯣꯠꯄ ꯉꯝꯗꯕ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯉꯩꯁꯨ ꯂꯣꯏꯔꯔꯣꯏꯗꯧꯕ, ꯐꯣꯡꯗꯣꯛꯏꯉꯩꯁꯨ ꯂꯣꯏꯔꯔꯣꯏꯗꯧꯕ, ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯉꯩꯗꯁꯨ ꯀꯟꯕꯤꯕ, ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯒꯁꯨ ꯂොꯝꯅꯥꯏꯗꯕ ꯃꯐꯝꯗ ꯊꯝꯕꯤꯔꯒꯗꯧꯔꯤꯕ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ, ꯑꯣꯏꯔꯝꯕ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯏꯉꯝ ꯉꯝꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯕ ꯑꯐꯕ ꯌꯥꯎꯁꯤꯟꯕ ꯒꯨꯗ ꯁꯦꯄꯔꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯈꯩꯗꯤ ꯑꯣꯖꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ. ꯃꯤꯡꯂꯦꯟ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯡꯂꯦꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ. ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯊꯃꯣꯏꯁꯦ ꯑꯣꯖꯥ. ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ. ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯝꯂꯥꯏꯒꯤ ꯑꯣꯖꯥꯗꯨꯗ. ꯃꯌꯥꯝꯅ ꯃꯌꯥꯝ ꯊꯧꯖꯥꯟꯗꯒꯤ, ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯁꯣꯏꯗꯅ ꯑꯃꯨꯛꯇ ꯉꯝꯃꯤꯟꯅꯁꯤ. ꯌꯥꯝ ꯋꯥꯔꯕ ꯏꯃꯨꯡꯅꯤ ꯃꯌꯥꯝ. ꯑꯩ ꯂꯨꯄꯥ 10,000ꯃꯨꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯇꯦꯡ ꯇꯧꯖꯅꯤꯡꯕꯅꯤ ꯃꯌꯥꯝ. ꯍꯧꯖꯤꯛ ꯂꯨꯄꯥ 3,000ꯃꯨꯛꯇꯤ ꯂꯥꯛꯑꯦꯀꯣ. ꯑꯗꯣ ꯋꯥꯠꯂꯤ, ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯔꯒꯗꯤ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯖꯩ. ꯊꯥꯒꯠꯆꯔꯤ. ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯑꯃꯦꯟ ꯄꯥꯁꯇꯔ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ. ꯑꯣꯖꯥ ꯄꯥꯎ ꯑꯗꯨꯝ ꯁꯟꯗꯣꯛꯄꯤꯌꯨ, ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ. ꯏꯁꯣꯔꯅ ꯑꯣꯖꯥꯕꯨ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ. ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ. ꯑꯣꯖꯥꯕꯨꯁꯨ, ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯕꯨꯁꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ. ꯇꯣꯝꯕ, ꯑꯩꯒꯤ ꯏꯪꯈꯣꯜꯒꯤ ꯀꯦꯁꯀꯤ ꯃꯥꯏ ꯄꯥꯛꯅꯕ ꯄ꯭ꯔꯦꯌꯔꯁꯨ ꯅꯤꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ. ꯑꯣꯖꯥ ꯇꯣꯝꯕ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ. ꯃꯍꯩ ꯌꯥꯟꯕ, ꯃꯥꯏ ꯄꯥꯛꯄ ꯏꯄꯥꯒꯤ ꯊꯕꯛꯅꯤ. ꯃꯌꯥꯝ ꯑꯩ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯔꯒꯦ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯝꯕꯤꯔꯣ, ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯝꯕꯤꯔꯣ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯦ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯟꯕꯤꯔꯣ. ꯑꯗꯣꯝꯗꯤ ꯏꯁꯣꯔꯒꯤ ꯑꯊꯣꯏꯕ ꯃꯆꯥꯅꯨꯄꯥꯅꯤ, ꯃꯆꯥꯅꯨꯄꯤꯅꯤ. ꯀꯥꯎꯕꯤꯒꯅꯨ. ꯋꯥꯕ ꯌꯥꯏ, ꯅꯥꯕ ꯌꯥꯏ, ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ. ꯂꯥꯏꯔꯕ ꯌꯥꯏ, ꯏꯅꯥꯛ ꯈꯨꯜꯂꯛꯄ ꯌꯥꯏ. ꯑꯗꯨꯕꯨ ꯋꯥꯔꯕꯁꯨ, ꯅꯥꯔꯕꯁꯨ, ꯀꯞꯄꯕꯁꯨ, ꯅꯣꯛꯑꯕꯁꯨ, ꯅꯨꯡꯁꯥ ꯁꯥꯔꯕꯁꯨ, ꯏꯪꯉꯕꯁꯨ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯄꯤꯔꯣꯏ ꯃꯌꯥꯝ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯆꯤꯟꯗꯒꯤ ꯐꯥꯎꯕ ꯂꯥꯛꯍꯟꯕꯤꯒꯅꯨ. ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯊꯧꯔꯥꯡ ꯇꯧꯔꯤ. ꯃꯍꯥꯛꯅ ꯑꯩꯈꯣꯏꯁꯦ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯈꯟꯗꯣꯛꯄꯤꯔꯛꯄꯅꯤ ꯃꯌꯥꯝ. ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯊꯥꯖꯕ ꯃꯤ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛꯅ ꯁꯔꯒꯗ, ꯃꯥꯒꯤ ꯂꯩꯀꯣꯜꯗ, ꯍꯦꯚꯟꯗ ꯊꯝꯕꯤꯒꯗꯧꯔꯤꯁꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯨꯅꯥ ꯀꯥꯆꯤꯟꯗꯒꯤ ꯈꯣꯝꯖꯤꯟꯕꯤꯒꯗꯧꯔꯤꯕꯅꯤ. ꯃꯐꯝꯗꯨꯗ ꯀꯞꯄ, ꯋꯥꯕ, ꯇꯦꯡꯊꯥꯕ, ꯁꯦꯠꯅ ꯈꯥꯏꯅꯕ, ꯅꯨꯃꯤꯠ ꯊꯥꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ. ꯑꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯒꯅꯤ ꯃꯌꯥꯝ. ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯂꯩꯔꯔꯣই. ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯒꯅꯤ ꯃꯌꯥꯝ. ꯑꯍꯤꯡꯕ ꯑꯁꯥ ꯍꯥꯏꯁꯦ ꯃꯌꯥꯝ, ꯑꯍꯤꯡꯕ ꯑꯁꯥ. ꯅꯨꯃꯤꯠ 4ꯅꯤ ꯁꯤꯔꯒ ꯑꯁꯤꯕ ꯃꯤ ꯂꯥꯖꯔꯁ ꯊꯣꯛꯂꯛꯎ ꯍꯥꯏꯕꯗ ꯊꯣꯛꯂꯛꯈꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ. ꯀꯥꯎꯕꯤꯒꯅꯨ. ꯑꯩ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯀꯅꯤ. ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯤꯟ ꯄꯥꯅꯅ ꯊꯝꯃꯛꯄ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗꯤ ꯀꯅꯥꯅ ꯀꯛꯀꯅꯤ? ꯑꯩꯒꯤ ꯋꯥꯍꯩꯗꯒꯤ ꯀꯃꯥ ꯑꯃꯁꯨꯡ ꯕꯤꯟꯗꯨ ꯃꯥꯡꯕꯗꯒꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯃꯥꯡꯕꯅ ꯍꯦꯟꯅ ꯂꯥꯏ ꯍꯥꯏꯔꯤꯕꯅꯤ. ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯌꯥꯝ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯀꯅꯤ. ꯃꯥ ꯍꯤꯡꯒꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ. ꯑꯩꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯤꯟ ꯊꯝꯃꯦ ꯉꯥꯛꯅꯕꯒꯤ ꯑꯀꯟꯕ ꯌꯨꯋꯥꯔ ꯍꯥꯏ. ꯃꯅꯥꯏ ꯃꯁꯤꯟ ꯄꯨꯝꯅꯃꯛ ꯇꯥꯔꯦ. ꯁ꯭ꯋꯔꯒꯗꯒꯤ ꯁ꯭ꯋꯔꯒꯗꯨꯠ 2 ꯀꯨꯝꯊꯔꯒ ꯃꯥꯒꯤ ꯃꯨꯡꯐꯝꯗ ꯉꯥꯛꯏꯕ ꯅꯨꯡ ꯑꯗꯨ ꯏꯟꯊꯣꯛꯑꯦ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯧꯒꯠꯈ꯭ꯔꯦ. ꯍꯜꯂꯦꯂꯨꯌꯥ, ꯍꯜꯂꯦꯂꯨꯌꯥ, ꯍꯜꯂꯦꯂꯨꯌꯥ. ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯤꯌꯨ. ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯑꯔꯥꯟꯕ ꯋꯥꯍꯩ, ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯅꯕ ꯋꯥꯍꯩ ꯉꯥꯡꯕꯤꯒꯅꯨ ꯃꯌꯥꯝ. ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯍꯟꯕꯁꯦ ꯏꯁꯣꯔꯅ ꯄꯥꯝꯗꯕꯅꯤ. ꯑꯩꯈꯣꯏ ꯑꯆꯨꯝꯕꯗꯣ ꯎꯠꯊꯣꯛꯁꯤ, ꯅꯨꯡꯁꯤꯕꯗꯣ ꯎꯠꯊꯣꯛꯁꯤ. ꯅꯪ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯨ ꯍꯥꯏꯔꯒ ꯀꯩꯗꯧꯅꯤ? ꯏꯁꯣꯔꯅ ꯊꯕꯛꯅ ꯎꯠꯁꯤ ꯍꯥꯏꯕꯅꯤ. ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯁꯤ. ꯀꯅꯥꯅ ꯃꯇꯦꯡ ꯇꯧꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯕꯖꯥꯔ ꯑꯃ ꯂꯩꯀꯣ ꯃꯌꯥꯝ, ꯀꯩꯊꯦꯜ ꯑꯃ ꯂꯩ.
ꯀꯩꯊꯦꯜꯗ ꯕꯤꯈꯥꯅꯤꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ ꯃꯀꯣꯛ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯥꯅꯤ ꯅꯨꯄꯥꯁꯦ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯏ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯃꯈꯨꯠ ꯇꯤꯡꯉꯤꯕ ꯁꯨꯃꯥꯏꯅ ꯃꯈꯨꯠ ꯇꯤꯡꯕꯁꯦ ꯑꯁꯤꯒꯅꯦ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯈꯨꯠ ꯇꯤꯡꯊꯣꯛꯄꯁꯤꯒꯅꯦ ꯃꯥꯅ ꯄꯩꯁꯥ ꯑꯩ ꯅꯣꯡꯃ ꯂꯦꯞꯄꯒ ꯌꯦꯡꯉꯦꯕ ꯊꯑꯣꯏꯅ ꯌꯦꯡꯕꯅꯤ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯂꯥꯎꯋꯦꯕ ꯆꯠꯂꯣ ꯍꯥꯏꯅ ꯂꯥꯎꯋꯦ ꯑꯩ ꯅꯥꯛ ꯂꯥꯛꯀꯅꯨ ꯆꯠꯂꯣ ꯍꯥꯏꯅ ꯂꯥꯎꯋꯦ ꯑꯗꯨꯒꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯤ ꯍꯥꯠꯇꯣꯛꯅꯔꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗꯅꯦ ꯖꯤꯁꯨꯒꯤ ꯅꯨꯡꯁꯤꯕ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯅꯤ ꯃꯇꯝꯗꯨꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯌꯨ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯊꯟꯇ ꯂꯥꯛꯀꯅꯤ ꯃꯊꯟꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯗꯥꯏꯅꯣ ꯀꯔꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯊꯕꯛ ꯌꯥꯎꯕ ꯊꯥꯖꯕ ꯍꯥꯏꯕꯗꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯀꯨꯏꯅ ꯂꯥꯏꯐꯁꯦ ꯊꯥꯖꯔꯦ ꯃꯌꯥꯝꯗ ꯑꯝꯇꯪ ꯑꯩꯅ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯣ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯐꯦꯃꯤꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯇꯦꯡ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯃꯇꯦꯡ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯖꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯀꯣ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯗꯤꯅꯣꯃꯤꯅꯦꯁꯟ ꯈꯥꯏꯗꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯃꯥꯒꯤ ꯈꯥꯏꯗꯦ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯕꯤꯔꯤꯕ ꯊꯧꯒꯜ ꯑꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯕ ꯑꯗꯣꯝꯒꯤꯁꯨ ꯊꯧꯒꯜꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯑꯗꯣꯝꯒꯤꯁꯨ ꯂꯟ ꯄꯩꯁꯤꯜꯂꯤꯕꯅꯤ ꯁꯔꯒꯗ ꯀꯥꯎꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯖꯕ ꯏꯄꯥꯒꯤ ꯊꯧꯒꯜꯁꯤꯗ ꯑꯗꯣꯝꯅ ꯑꯩꯕꯨ ꯉꯝꯍꯟꯕꯤꯕꯁꯦ ꯑꯁꯤ ꯑꯗꯣꯝꯒꯤ ꯊꯧꯒꯜꯅꯤ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝ ꯁꯤꯗ ꯃꯦꯝꯕꯔ ꯍꯥꯏꯅ ꯍꯥꯏꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯄ꯭ꯔꯙꯥꯟꯒꯤ ꯄꯟꯆꯥꯌꯠꯀꯤ ꯃꯈꯥꯗ ꯂꯩꯕꯗꯣ ꯃꯦꯝꯕꯔꯒꯤ ꯑꯦꯔꯤꯌꯥꯁꯦ ꯃꯌꯥꯝ ꯃꯦꯝꯕꯔꯒꯤ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯛꯏꯀꯣ ꯃꯌꯥꯝ ꯃꯦꯝꯕꯔꯗꯒꯤ ꯑꯃꯨꯛ ꯄꯟꯆꯥꯌꯠ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟꯒꯤ ꯑꯦꯔꯤꯌꯥꯁꯤꯅ ꯑꯃꯨꯛ ꯈꯔ ꯆꯥꯎꯔꯦ ꯑꯗꯨꯗꯒꯤꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯔꯤꯌꯥꯁꯤꯅ ꯑꯃꯨꯛ ꯈꯔ ꯆꯥꯎꯔꯦ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯅ ꯑꯃꯨꯛ ꯈꯔ ꯆꯥꯎꯔꯦ ꯃꯥꯒꯤ ꯄꯨꯔꯥ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯀ꯭ꯔꯤꯌꯦꯇꯔ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯊꯧꯒꯜꯂꯣꯏ ꯑꯃꯅ ꯕꯥꯎꯟꯗꯔꯤ ꯈꯥꯏꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯏꯟꯗꯤꯌꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯀꯣꯛꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯤ ꯉꯛꯇꯅꯤ ꯂꯩꯕꯥꯛꯇꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯕ ꯈꯥꯏꯗꯕꯤꯗ ꯃꯇꯦꯡ ꯇꯧꯁꯤ ꯑꯗꯣꯝꯅ ꯍꯨꯟꯕ ꯃꯔꯨ ꯑꯗꯣ ꯑꯗꯣꯝꯅ ꯂꯣꯛꯀꯅꯤ ꯑꯁꯦ ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯐꯅꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯦꯛꯖꯥꯝꯄꯜ ꯐꯪꯉꯕꯅꯤ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯐꯪꯉ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝ ꯑꯩꯅ ꯈꯜꯂꯨꯗꯕ ꯑꯩꯉꯣꯟꯗ ꯑꯣꯏꯊꯣꯔꯛꯑꯦ ꯃꯊꯟꯇ ꯑꯣꯏꯊꯣꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩ ꯊꯕꯛꯀ ꯐꯪꯍꯟꯗꯅ ꯏꯁꯣꯔꯅ ꯑꯩꯒꯤ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯍꯩ ꯌꯥꯜꯍꯟꯕꯤꯕ ꯃꯌꯥꯝꯁꯦ ꯏꯁꯣꯔꯅꯅꯤ ꯑꯩꯒꯤ ꯕꯦꯇꯣꯟ ꯐꯪꯉꯛꯄ ꯅꯨꯃꯤꯠꯇ ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯇꯣꯟ ꯐꯪꯉꯛꯇꯣꯏꯁꯦ ꯑꯩ 2022ꯗꯒꯤ ꯐꯪꯉꯛꯇꯣꯏꯅꯤ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤ ꯃꯊꯪ ꯊꯥꯗ ꯐꯪꯒꯅꯦꯅ ꯍꯥꯏ ꯐꯪꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯒꯤꯐꯠ ꯑꯃꯃꯝ ꯄꯤꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤꯕ ꯒꯤꯐꯠ ꯑꯗꯣ ꯑꯗꯣꯝꯒꯤ ꯏꯃꯨꯡꯗ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡ ꯍꯦꯟꯅ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ ꯑब्ꯕꯥ ꯑꯕ꯭ꯔꯥꯍꯝꯒꯤ ꯏꯁꯥꯛꯀꯤ ꯌꯥꯀꯨꯕꯀꯤ ꯏꯖ꯭ꯔꯥꯑꯦꯜꯒꯤ ꯏꯁꯣꯔ ꯃꯁꯤꯒꯤ ꯐꯖꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯗ ꯂꯣꯏꯅꯕꯤꯗꯨꯅ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯋꯥꯍꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯕ ꯉꯝꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯅꯍꯥꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯄ꯭ꯔꯚꯨ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯑꯩ ꯐꯠꯇꯦ ꯑꯩ ꯃꯄꯨꯡ ꯐꯥꯗꯦ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯑꯊꯣꯏꯕꯅꯤ ꯄ꯭ꯔꯚꯨ ꯏꯄꯥ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯋꯥꯕ ꯌꯥꯕ꯭ꯔꯥ ꯏꯄꯥ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯅꯥꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯋꯥꯒꯗꯕ ꯂꯥꯏꯔꯒꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯏꯅꯥꯛ ꯈꯨꯟꯅꯕ ꯏꯄꯥ ꯅꯍꯥꯛ ꯂꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯅꯕ ꯏꯄꯥ ꯅꯍꯥꯛꯅ ꯄꯥꯄꯤ ꯑꯃꯒꯨꯝꯅ ꯈꯥꯡꯈꯤ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕ ꯏꯄꯥ ꯅꯍꯥꯛꯅ ꯁꯤꯈꯤꯕꯅꯤ ꯄ꯭ꯔꯚꯨ ꯅꯍꯥꯛꯇꯤ ꯍꯤꯡꯒꯠꯈ꯭ꯔꯦ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯂꯥꯏꯕꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯂꯧꯒꯤ ꯂꯝꯒꯤ ꯏꯪꯈꯣꯜꯒꯤ ꯑꯅꯥꯕꯒꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯥꯕ ꯗꯥꯛꯐꯝꯗꯅ ꯑꯩꯈꯣꯏ ꯅꯥꯕ ꯐꯔꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯑꯋꯥ ꯑꯅꯥ ꯄꯜꯂꯝꯕ ꯌꯦꯜꯂꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯄꯥ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ ꯍꯥꯏꯕ ꯈꯪꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯂꯩꯇꯦ ꯗꯤꯅꯣꯃꯤꯅꯦꯁꯟ ꯂꯩꯇꯦ ꯏꯄꯥ ꯑꯩꯒꯤ ꯆꯔꯆ ꯃꯥꯒꯤ ꯆꯔꯆ ꯂꯩꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯈꯛꯇꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯑꯣꯏꯕꯅ ꯈꯥꯏꯗꯣꯛꯄꯅꯤ ꯏꯄꯥ ꯅꯍꯥꯛꯅ ꯈꯥꯏꯗꯣꯛꯇꯦ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯂꯥꯛꯄꯒꯤ ꯃꯇꯝꯁꯤꯗ ꯈꯪꯍꯟꯕꯤꯔꯣ ꯏꯄꯥ ꯅꯥꯒꯥ ꯑꯣꯏꯔꯁꯨ
ꯇꯥꯡꯈꯨꯜ ꯀꯕꯨꯏ ꯔꯣꯡꯃꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯠ ꯑꯣꯏꯔꯁꯨ ꯃꯩꯇꯩ ꯑꯣꯏꯔꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯃꯠꯇꯅꯤ. Ipa, aiko'y sargada ipagi managta punna laygidabani. Ipa, kanbiyo mapugi channel se ipa, henne ipa na loinabi haiba ikhangse, Prabhu. Awana tarabasingda mating tawba ngamba, miracle uthokpa ngamba, henne oihanbiyo. Lamda Manipurda layriba thajirabasing punamakkidamaktasu haijari. Ipana matam chuppada konsinbiyu thajadribasinggidamaktasu haijari. Mekhoibusu tekta kaidana thambiyu ipa. Loinabiyu. Prabhu Jisu Krista kanbiyu mapugi minlena prathana tawjaribani. Prabhu Jisu na punamakpu sokpiba oirsana. Hallelujah, hallelujah, hallelujah. Amen, amen, amen. Prabhu Jisu Krista ki thaujal na adom singa matam chuppada loinabirabani. Isuna adom bu yam nungsi, adom na kawroidaba kharadang, adom Ishwargi machanupani machanupini. Adom se Ishwar na mamalpiduna laikhrabani mahaki ina. Adom se mahakna ichanupa amasung ichanupi haina kawi. Nang adom bu yengduna Prabhu Jisu Krista na mamon minok tawduna lay. Aigi ichanupi na aigi damakta thabak tawri. Aina lambada pizay, aina khawrangbada pithai, aina phi thongdabada nekhoina aibu phi setpi. Magi sebok na hangi karamba matamda Jisu Krista nang na karamba matamda chak lambada aikoina chak pijakibage, phi leitabada phi pikibage, nang na nabada aikoina karamba matamda nangonda seba tawbikibage, nekhoina mathau tabasingda awa anada nekhoina tawbado aingonda tawbani. Prabhu Jisu Krista da aikoi mahaki aningbada, mahaki mathau tabada aikoi tawminasi. Ai kaktana ngamde, adomgi mathau tai. Ojasida aikoi family du mating paminasi, mayamna mating tawbiramuko. Aingonda natte, hariba ojalu da mating tawnaba honaminasi. Thagachuri mayam. Aigi GP number se amtanga haidoksaramge mayam mamangda comment amakak lakhibani. 8471929423 8471929423 masagi GP number ni mayam. Aduga aikoina mating pangbagi video tu sumatek amai thajarake. Mayamna haijabada aigidamakta ningsingbiyu. Aise adomgi inauni, iyambani, ichani, ipani haibase khanbiyu ko. Aina di adombu yam nungsi sak unadragasu nongma soidana pullaga aikoi ahawba ama chaminasi Prabhu Jisu Krista bu thagatchaduna. Jisu Krista na matam chuppada adombu loinabibo isanu. Amen, amen.